ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯁꯛꯊꯤꯕꯤ ꯐꯖꯇꯣꯟ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯑꯃꯨꯔꯩ ꯑꯃꯗꯤ ꯕꯤꯅꯥ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯔꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯗ, "ꯅꯨꯄꯤ, ꯑꯁꯦꯡꯕ ꯅꯆꯥꯅꯨꯄꯤꯒꯤ ꯁꯛꯁꯤꯗꯤ ꯊꯤꯗꯤ ꯊꯤꯈ꯭ꯔꯦꯍꯦ." ꯕꯤꯅꯥꯅ, "ꯑꯁ ꯌꯥꯔꯦꯍꯦ, ꯅꯆꯥꯅꯨꯄꯤꯅ ꯇꯥꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯍꯥꯛꯁꯦ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯅꯤ." "ꯊꯤꯕꯒꯤ ꯊꯤꯌꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯃꯁꯤꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯂꯥꯏꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯁꯦ ꯃꯁꯛ ꯐꯖꯕ ꯄꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯃꯁꯛ ꯑꯊꯤꯕ ꯑꯃ ꯄꯤꯁꯤꯜꯂꯛꯑꯦ꯫ ꯂꯥꯏꯁꯤꯁꯨꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯧꯏ." "ꯑꯣ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯔꯒꯦ, ꯅꯆꯥꯅꯨꯄꯤꯅ ꯇꯥꯔꯅꯤ ꯍꯥꯏꯕꯅꯤ." "ꯇꯥꯔꯣꯏꯍꯦ, ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕꯅꯤ." "ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯔꯝꯃꯗꯤ? ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯁꯤꯁꯨ ꯑꯃ ꯍꯣꯡꯗꯣꯛꯄꯤꯔꯁꯤ, ꯃꯁꯛꯀ ꯃꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ." "ꯍꯩꯃꯥ, ꯃꯤꯡꯕꯨ ꯆꯥꯟꯅꯗꯦ ꯍꯥꯏꯅ ꯄꯪꯍꯣꯡꯗ ꯍꯣꯡꯕ ꯌꯥꯕ꯭ꯔꯣ? ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯆꯥꯟꯅꯗꯦ ꯍꯥꯏꯅ ꯍꯣꯡꯉꯁꯤ ꯌꯥꯕ꯭ꯔꯣ?" "ꯏꯁ, ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯗꯤ ꯀꯨꯆꯨꯁꯦ ꯏꯃꯨ ꯃꯨꯕꯗꯨꯗ ꯑꯃꯨꯔꯩ ꯀꯧꯕꯒꯤ ꯋꯥꯅꯤ." "ꯑꯣ ꯑꯗꯨꯒꯨꯝꯅ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯄ ꯀꯥꯟꯗꯅꯦ ꯃꯥꯒꯤ ꯀꯨꯆꯨꯁꯦ ꯉꯧꯔꯛꯇꯨꯅ ꯃꯁꯛ ꯐꯖꯈꯠꯂꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯐꯖꯇꯣꯟ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕꯒꯤ ꯋꯥꯅꯤ." "ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯤ ꯊꯤꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯍꯣꯡꯕꯤꯔꯁꯤ꯫ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯥꯟꯅꯗꯅ ꯊꯣꯟꯕꯤꯕꯒꯤ ꯑꯩ ꯁꯥꯎꯅꯤꯡꯕꯒꯨꯝ, ꯃꯥꯁꯨ ꯃꯃꯤꯡꯁꯤꯒ ꯆꯥꯟꯅꯗꯅ ꯊꯣꯟꯕꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯁꯥꯎꯅꯤꯡꯉꯝꯒꯅꯤꯅꯦ." "ꯍꯣ ꯌꯥꯔꯦ, ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯆꯠꯂꯨꯔꯣ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ." "ꯋꯥꯊꯤ ꯋꯥꯔꯦꯝ ꯅꯠꯇꯦꯅꯦꯍꯦ, ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ." "ꯑꯣ ꯅꯪꯒ ꯉꯥꯡꯅꯕꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯏꯍꯦ, ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯔꯩ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯁꯦꯡꯕ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯊꯤꯗꯤ ꯊꯤꯈ꯭ꯔꯦ, ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯅ ꯀꯃꯥꯏꯅ ꯁꯛ ꯊꯤꯅ ꯄꯣꯛꯂꯛꯄꯖꯥꯠꯅꯣ? ꯑꯩꯕꯨ ꯁꯦꯝꯕ ꯂꯥꯏꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ." ꯕꯤꯅꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ, "ꯍꯥꯏ ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯪꯕꯨ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯇꯨꯝꯗꯨꯅꯇ ꯂꯩ, ꯃꯄꯥꯟꯗꯁꯨ ꯈꯔ ꯈꯔ ꯊꯣꯛꯂꯛꯎꯅꯦꯍꯦ, ꯌꯨꯝꯗ ꯂꯩꯃꯟꯕꯒꯤ ꯌꯨꯝ ꯂꯩꯅꯥ ꯅꯥꯔꯅꯤꯅꯦ ꯅꯪꯕꯣ." ꯐꯖꯇꯣꯟ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯍꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦꯍꯦ. ꯍꯧꯗꯣꯛꯄꯤꯔꯔꯣꯏꯒꯦꯗ, ꯇꯨꯝꯖꯔꯁꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯕꯤꯅꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯖꯇꯣꯟꯅ ꯇꯨꯃꯤꯟꯅ, "ꯑꯩꯁꯨ ꯃꯄꯥꯟꯗꯒ ꯊꯣꯛꯇꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯕꯗꯣ, ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯕꯗꯣ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯛ ꯑꯊꯤꯕ ꯑꯁꯤꯗ ꯑꯩꯕꯨ ꯃꯤ ꯀꯅꯥꯅꯁꯨ ꯇꯤꯟꯅꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯦ꯫ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯕꯅꯤ." ꯑꯁꯣꯝꯗꯅ ꯕꯤꯅꯥ ꯈꯣꯏꯒ ꯌꯨꯝ ꯊꯪꯅꯗꯨꯅ ꯂꯩꯕ ꯑꯃꯥꯏꯕꯤ ꯅꯨꯔꯩ ꯃꯆꯤꯟꯗ ꯀꯩꯀꯩꯅꯣ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯁꯧꯒ꯭ꯔꯤ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ "ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ, ꯀꯩꯅꯣ ꯂꯩꯇꯖꯥꯠꯂꯅꯦ, ꯊꯣꯡꯗꯤ ꯍꯥꯡꯉꯤꯅꯦꯍꯦ." "ꯏꯃꯥ ꯅꯨꯔꯩ." ꯅꯨꯔꯩꯁꯨ ꯃꯤꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯝꯕꯗꯨ ꯇꯣꯛꯇꯨꯅ, "ꯍꯣ ꯀꯅꯥꯅꯣ?" "ꯕꯤꯅꯥꯅꯦ." "ꯍꯣꯏ ꯊꯣꯔꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, "ꯀꯩꯗꯧꯔꯒꯦ ꯕꯤꯅꯥ, ꯆꯪꯉꯣ." "ꯏꯃꯥ ꯍꯣꯏꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯈꯤꯇ ꯍꯦꯛꯀꯦ ꯇꯧꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯍꯧꯕꯗꯣ ꯏꯆꯥꯅꯨꯄꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯐꯣꯏꯗꯠꯂꯝꯃꯤ." "ꯍꯣꯏ ꯍꯦꯛꯎ. ꯑꯩꯗꯤꯅꯦ ꯌꯨꯝꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯩꯇꯕꯅꯤꯅ ꯁꯧꯒ꯭ꯔꯤꯒꯗꯣ ꯆꯥꯕ ꯐꯪꯗ꯭ꯔꯦ." ꯕꯤꯅꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯧꯒ꯭ꯔꯤ ꯍꯦꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯕꯤꯅꯥꯅ ꯁꯧꯒ꯭ꯔꯤ ꯍꯦꯛꯄꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯅꯥꯁꯨ ꯁꯧꯒ꯭ꯔꯤ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯅꯨꯔꯩꯗ ꯆꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇꯅ ꯇꯤꯟꯅꯗꯕꯅꯤꯅ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ
ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯦꯛ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯐꯖꯇꯣꯟꯕꯨ ꯃꯤ ꯀꯅꯥꯝꯇꯅ ꯀꯧꯕꯤ ꯉꯥꯡꯕꯤꯗꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯀꯧꯕꯤ ꯉꯥꯡꯕꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯊꯣꯏꯕꯅ ꯀꯧꯕꯤ ꯉꯥꯡꯕꯤꯕꯗꯨꯗ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ, "ꯐꯖꯇꯣꯟ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯁꯦ? ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯩ, ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯏꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯛꯅꯕꯤ, ꯏꯀꯥꯏꯕꯁꯨ ꯄꯤꯕꯤ꯫ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ, ꯅꯪꯅ ꯇꯧꯒꯗꯕ ꯑꯗꯨꯝ ꯇꯧ, ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯕꯤꯅꯥꯅ, "ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯏꯃꯥꯅ ꯉꯔꯥꯡ ꯅꯪꯒꯤ ꯐꯨꯔꯤꯠ ꯂꯩꯔꯛꯄꯗꯨꯕꯨ ꯆꯥꯔꯕꯣ?" "ꯆꯥꯕꯨꯗꯤ ꯆꯥꯏꯌꯦ, ꯑꯩꯉꯣꯟꯗ ꯄꯛꯅꯗꯦꯗ, ꯃꯆꯨꯗꯨꯁꯨ ꯑꯩꯒꯤ ꯀꯨꯆꯨꯒ ꯆꯥꯟꯅꯕ ꯂꯩꯔꯛꯀꯦꯗꯤ ꯍꯥꯏꯗꯦ, ꯑꯌꯥꯛꯄ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯔꯛꯑꯦ꯫ ꯃꯗꯨ ꯁꯦꯠꯂꯗꯤ ꯃꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯛꯅꯕꯁꯤꯗꯒꯤꯅꯦ ꯍꯦꯟꯅ ꯂꯛꯅꯔꯛꯑꯅꯤ꯫ ꯃꯆꯨꯗꯣ ꯏꯃꯥꯅ ꯄꯥꯝꯃꯟꯕꯒꯤ ꯂꯩꯔꯛꯏꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯑꯃꯨꯛ ꯍꯟꯗꯣꯛꯎꯔꯒꯦ"꯫ "ꯍꯣꯏ ꯏꯃꯥ, ꯑꯩꯒꯤ ꯀꯨꯆꯨꯁꯤꯒ ꯈꯔ ꯆꯥꯟꯅꯒꯗꯕ ꯂꯩꯔꯛꯎ"꯫ "ꯍꯣꯏ ꯍꯣꯏ, ꯏꯃꯥꯅ ꯅꯪꯒꯤꯅꯦ ꯀꯦꯅꯕ ꯌꯦꯛꯅꯕ ꯀꯔꯤ ꯀꯔꯤꯅꯣꯁꯨ ꯂꯩꯕꯤꯔꯛꯀꯦ"꯫ "ꯍꯣꯏꯅꯦ ꯏꯃꯥ, ꯁꯛꯁꯦ ꯈꯔ ꯐꯖꯊꯣꯛꯅꯕ ꯃꯥꯏꯗ ꯇꯩꯅ ꯌꯦꯛꯅꯕ ꯈꯔꯁꯨ ꯂꯩꯔꯛꯎ, ꯁꯛꯊꯤꯕꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯂꯛꯅꯃꯟꯕꯒꯤ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯅꯤꯡꯗ꯭ꯔꯦ"꯫ "ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ"꯫ "ꯏꯃꯥ, ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯉꯝꯃꯒꯦ, ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏ, ꯁꯧꯒ꯭ꯔꯤꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯊꯣꯡꯉꯨꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯃꯃꯥꯅ ꯅꯨꯔꯩꯈꯣꯏꯗꯒꯤ ꯍꯦꯛꯂꯛꯄ ꯁꯧꯒ꯭ꯔꯤ ꯑꯗꯨ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯕꯤꯅꯥꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯀꯦꯅ ꯌꯦꯛꯅꯅꯕ ꯂꯩꯕꯤꯔꯛꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯕꯤꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯨꯔꯩꯒ ꯊꯦꯡꯅꯗꯨꯅ ꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯏꯁꯩ ꯉꯪꯗꯨꯅ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯃꯨꯔꯩꯅ, "ꯀꯩꯅꯣꯅꯦ ꯅꯨꯄꯤ, ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯅꯆꯥꯅꯨꯄꯤꯁꯤ ꯏꯁꯩꯒ ꯉꯪꯗꯅ ꯍꯔꯥꯎꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯅ"꯫ "ꯈꯪꯗꯦꯅꯦꯍꯦ ꯑꯩꯁꯨ꯫ ꯍꯥꯏ ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯊꯣꯔꯛꯎ, ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯩꯔꯛꯑꯕꯅꯤ"꯫ ꯐꯖꯇꯣꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, "ꯀꯗꯥꯏ ꯏꯃꯥ, ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯦꯡꯒꯦ, ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ, ꯏꯃꯨꯡꯗꯅꯦ ꯄꯨꯁꯜꯂꯒ ꯌꯦꯡꯉꯨꯔꯣ"꯫ ꯐꯖꯇꯣꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯥꯅ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯔꯝꯃꯤ꯫ "ꯀꯔꯤ ꯄꯣꯠꯆꯩꯅꯣꯅꯦ"? "ꯑꯣ, ꯃꯥꯒꯤ ꯐꯨꯔꯤꯠꯀꯅꯦ, ꯃꯥꯏꯗ ꯇꯩꯅ ꯌꯦꯛꯅꯕ ꯈꯔꯒꯅꯤ"꯫ "ꯏꯁ, ꯄꯣꯛꯂꯛꯄꯗꯒꯤ ꯃꯁꯛ ꯊꯤꯅ ꯄꯣꯛꯂꯛꯑꯕꯗꯨꯕꯨ ꯃꯗꯨ ꯇꯩꯔꯒ ꯐꯖꯈꯠꯂꯛꯀꯗ꯭ꯔꯅꯦ? ꯑꯣꯏꯔꯣꯏꯗꯕꯗ ꯁꯦꯜ ꯇꯤꯡꯅꯅꯕ ꯊꯕꯛ ꯇꯧꯅꯨꯁꯤ"꯫ "ꯑꯁ ꯅꯨꯄꯥ, ꯇꯨꯃꯤꯟ ꯂꯩꯌꯨꯕ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯕꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣ, ꯃꯤꯁꯨ ꯇꯩꯅꯕꯗꯨꯗ ꯃꯥꯁꯨ ꯇꯩꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯕꯤꯔꯛꯄꯅꯤ, ꯇꯩꯖꯁꯅꯨ ꯀꯩꯅꯣ"꯫ "ꯍꯣꯏ ꯍꯣꯏ, ꯐꯖꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ, ꯑꯗꯣ ꯆꯥꯛ ꯆꯥꯔꯁꯤꯗꯅ, ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ"꯫ "ꯍꯣꯏ ꯍꯣꯏ, ꯈꯣꯡ ꯈꯨꯠ ꯍꯥꯝꯃꯨꯔꯣ, ꯏꯁꯤꯡꯁꯨꯅꯦ ꯁꯤꯗ ꯂꯩꯔꯕꯅꯤ, ꯑꯩ ꯆꯥꯛ ꯊꯤꯅꯅꯕ ꯇꯧꯔꯛꯑꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯔꯩꯁꯨ ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯅꯕ ꯆꯪꯂꯝꯃꯤ꯫ ꯑꯃꯨꯔꯩꯅ, "ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ"? "ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤ"꯫ "ꯑꯩꯈꯣꯏꯒꯤꯗꯤ ꯁꯧꯒ꯭ꯔꯤꯗꯣ ꯏꯆꯥꯅꯨꯄꯤꯅ ꯂꯣꯏꯅ ꯐꯣꯏꯗꯠꯇꯨꯅ ꯍꯨꯟꯗꯣꯛꯑꯗꯥꯏꯅꯦ, ꯀꯥꯏꯗꯩ ꯁꯧꯒ꯭ꯔꯤꯅꯣꯅꯦ"? "ꯏꯃꯥ ꯅꯨꯔꯩꯈꯣꯏꯗꯒꯤ ꯍꯦꯛꯂꯨꯕꯅꯤ"꯫ "ꯏꯁ, ꯃꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯗꯨꯗꯤ ꯌꯥꯝꯅ ꯄꯥꯜꯍꯧꯋꯤ, ꯃꯥꯗꯤ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯕꯅꯤꯅ ꯆꯥꯗꯦ ꯍꯥꯏ, ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯍꯦꯛꯂꯛꯄꯅꯤ"꯫ "ꯍꯣꯏꯅꯦ, ꯃꯥꯗꯤ ꯑꯐꯥꯎꯕꯤ ꯃꯥꯏꯕꯤ ꯑꯃꯅꯤꯅ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ, ꯌꯨꯝꯗꯁꯨ ꯂꯩꯔꯝꯃꯣꯏ, ꯑꯃꯅ ꯑꯃꯨꯛ ꯀꯧ ꯑꯃꯅ ꯑꯃꯨꯛ ꯀꯧ"꯫ "ꯑꯗꯣ ꯅꯨꯄꯥ, ꯑꯃꯥꯏꯕꯤ ꯅꯨꯔꯩꯁꯤ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ, ꯍꯩꯕꯒꯤꯅꯤꯅꯦ ꯃꯥꯅ ꯃꯃꯤꯡ ꯌꯥꯝꯅ ꯐꯥꯎꯔꯤꯕꯁꯦ, ꯃꯥꯅ ꯍꯩꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯐꯥꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯂꯣꯏꯅ ꯍꯩꯕꯖꯥꯠꯅꯤ. ꯌꯥꯝ ꯐꯩꯅꯦ, ꯃꯍꯥꯛꯁꯦ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ. ꯀꯔꯤ ꯐꯠꯇꯕ ꯊꯕꯛꯄꯨ ꯇꯧꯒꯗꯕꯅꯣ? ꯑꯣ, ꯍꯥꯏꯕꯗꯤꯅꯦ, ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯕꯤ ꯑꯃꯥꯏꯕꯤ ꯃꯌꯥꯝ ꯂꯩꯗꯅ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ. ꯍꯩ, ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯇꯧꯗꯕ ꯃꯥꯜꯂꯤ. ꯐꯔꯦ ꯐꯔꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ. ꯑꯃꯥꯏꯕꯤ ꯅꯨꯔꯩ, ꯁꯦꯜ ꯄꯥꯝꯕꯅ ꯐꯠꯇꯕ ꯃꯤꯒꯤ
ꯏꯃꯨꯡ ꯊꯨꯒꯥꯏꯅꯕꯒꯤ ꯊꯕꯛꯁꯨ ꯂꯣꯟꯅ ꯇꯧꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯗ, "ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯅ ꯀꯦꯔꯤꯗꯨꯅ?" "ꯀꯩꯁꯨ ꯆꯠꯂꯣꯏ ꯏꯃꯥ, ꯁꯨꯝ ꯁꯛ ꯐꯖꯅꯕꯅ ꯀꯦꯔꯝꯕꯅꯤ." "ꯑꯣ ꯑꯣ, ꯑꯩꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯀꯗꯕ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ." "ꯏꯃꯥ, ꯑꯩꯁꯦ ꯈꯔ ꯐꯖꯔꯕ꯭ꯔꯥ?" "ꯈꯔ ꯐꯖꯔꯦ." "ꯍꯧꯖꯤꯛꯇꯤꯅꯦ ꯃꯄꯥꯟꯗ ꯇꯣꯏꯅ ꯊꯣꯛꯇꯨꯅ ꯀꯣꯏꯕ ꯆꯠꯄ ꯍꯧꯔꯗꯕꯅꯤ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯄꯥꯟꯗ ꯈꯔ ꯈꯔꯁꯨ ꯊꯣꯛꯄ ꯇꯝꯃꯨ꯫ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯃꯄꯥꯟꯗ ꯊꯣꯛꯏꯁꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩ꯫ ꯏꯃꯥꯗꯤꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯏꯅꯦꯍꯦ." "ꯏꯃꯥ, ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ, ꯍꯧꯖꯤꯛꯇꯤꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯇꯣꯏꯅ ꯃꯄꯥꯟ ꯊꯣꯛꯑꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯍꯔꯥꯎ ꯍꯔꯥꯎ ꯀꯦꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ "ꯀꯗꯥꯏꯗꯅꯣꯅꯦꯍꯦ? ꯍꯧꯖꯤꯛꯇꯗꯤ ꯀꯩꯁꯨ ꯆꯠꯂꯣꯏ ꯍꯥꯏꯔꯝꯃꯒ ꯆꯠꯂꯤꯗꯨꯕꯣ?" ꯐꯖꯇꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ, "ꯇꯥ ꯊꯣꯏꯕ, ꯑꯩꯁꯦ ꯐꯖꯔꯕ꯭ꯔꯣ?" ꯄꯨꯈ꯭ꯔꯤꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕꯅ ꯏꯆꯝ ꯆꯝꯅ, "ꯐꯖꯩꯌꯦ꯫ ꯀꯅꯥꯅ ꯀꯦꯕꯤꯔꯤꯅꯣꯅꯦ?" "ꯑꯩꯅ ꯀꯦꯔꯤꯅꯦ. ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯀꯦꯅꯕ ꯂꯩꯕꯤꯔꯛꯑꯦ꯫ ꯑꯗꯨ ꯇꯥ ꯊꯣꯏꯕ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯍꯥꯏꯌꯨꯅꯦ." "ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯁꯤ." ꯊꯣꯏꯕ ꯉꯛꯅ, "ꯀꯔꯤ? ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯁꯦ ꯍꯥꯏꯕ?" "ꯐꯖꯇꯣꯟ, ꯅꯪ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨ. ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ. ꯑꯩꯗꯤ ꯅꯪꯁꯦ ꯏꯆꯟ ꯅꯨꯄꯤꯒꯨꯝꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤ." ꯐꯖꯇꯣꯟ ꯀꯞꯂꯒ, "ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯄꯤꯔꯤꯕꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯃꯤ ꯀꯅꯥꯝꯇꯅꯁꯨ ꯇꯤꯟꯅꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯧꯕꯤ ꯉꯥꯡꯕꯤꯔꯒ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯕ?" "ꯈꯪꯗꯦ, ꯂꯥꯟꯅ ꯈꯟꯕ ꯈꯟꯗꯕ, ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯤ." "ꯐꯖꯇꯣꯟ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩꯗꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯔꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯅꯪꯁꯦ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯒꯨꯝꯅꯁꯨ ꯈꯜꯂꯤ." "ꯌꯥꯔꯣꯏ, ꯑꯩꯁꯦ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯁꯨ ꯅꯠꯇꯅ." ꯊꯣꯏꯕ ꯁꯥꯎꯒꯠꯂꯛꯇꯨꯅ, "ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯃꯤꯅ ꯌꯥꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯗꯨꯕꯨ? ꯅꯪꯒꯤ ꯅꯁꯛꯇꯣ ꯃꯤꯡꯁꯦꯟꯗ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ? ꯏꯊꯤ ꯊꯤꯔꯒ ꯑꯩꯉꯣꯟꯗꯒ ꯅꯨꯡꯁꯤ ꯍꯥꯏꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯃꯤꯅ ꯁꯨꯝ ꯃꯤ ꯀꯅꯥꯝꯇꯅ ꯀꯧꯕꯤ ꯉꯥꯡꯕꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯀꯧꯕꯤ ꯉꯥꯡꯕꯤꯔꯒ ꯅꯪꯗꯤ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯈꯜꯂꯝꯃꯤꯕꯣꯏꯔꯦ? ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ." ꯐꯖꯇꯣꯟ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯀꯞꯇꯨꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯕꯤꯅꯥꯅ, "ꯍꯥꯏ, ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯅꯦ ꯅꯪꯅ ꯀꯞꯂꯒ ꯍꯜꯂꯛꯏꯗꯨꯕꯣ?" ꯐꯖꯇꯣꯟ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ, "ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" "ꯆꯪꯁꯤꯜꯂꯛꯀꯅꯨ, ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ." "ꯀꯔꯤꯅꯣꯅꯦꯍꯦ? ꯏꯃꯥꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯛ ꯊꯤꯅ ꯄꯣꯛꯄꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯕ ꯅꯪꯂꯤꯕꯁꯦ?" "ꯅꯪꯕꯨ ꯀꯅꯥ ꯅꯨꯡꯁꯤꯔꯨꯔꯒꯦ?" "ꯑꯩ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤ. ꯉꯁꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯦ. ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯛꯏ. ꯅꯃꯥꯏꯗꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯗꯕ꯭ꯔꯁꯨ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯛ ꯐꯖꯔꯝꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯌꯥꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯁꯛ ꯊꯤꯔꯨꯕꯅ ꯌꯥꯔꯛꯇ꯭ꯔꯦ. ꯑꯩ ꯅꯈꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧꯏ." "ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯨꯡꯁꯤꯕꯗ ꯃꯁꯛ ꯐꯖꯕ ꯑꯊꯤꯕ ꯍꯥꯏꯕ ꯂꯩꯇꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯐꯅ ꯑꯊꯤꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯒꯅꯤ. ꯊꯣꯏꯕꯅ ꯌꯥꯔꯛꯇ꯭ꯔꯤꯕꯗோ ꯅꯁꯛ ꯊꯤꯕꯒꯤ ꯑꯣꯏꯔꯝꯃꯣꯏ. ꯑꯇꯣꯞꯄ ꯃꯔꯝ ꯂꯩꯕꯒꯤ ꯌꯥꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ." "ꯅꯠꯇꯦ, ꯑꯩꯕꯨ ꯁꯛ ꯊꯤꯕꯒꯤ ꯌꯥꯔꯛꯇꯕꯅꯤ. ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ. ꯉꯥꯏꯍꯥꯛꯇꯪ ꯏꯊꯟꯇ ꯂꯩꯈꯤꯒꯦ." ꯕꯤꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯌꯥꯝ ꯄꯦꯟꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯕꯤꯅꯥꯅ, "ꯍꯥꯏ, ꯐꯖꯇꯣꯟ, ꯍꯧꯒꯠꯂꯣ. ꯏꯁꯤꯡ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯄꯨꯈ꯭ꯔꯤꯗꯒꯤꯅꯦ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯎꯆꯣ ꯆꯠꯂꯣ." "ꯉꯝꯃꯣꯏ. ꯉꯁꯤꯗꯒꯤ ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯑꯔꯣꯏ. ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯁꯨ ꯉꯁꯤꯗꯒꯤ ꯆꯠꯂꯔꯣꯏ. ꯏꯃꯥꯅ ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯐꯨ." "ꯍꯩꯃꯥ, ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯉꯥꯡꯒꯅꯨ. ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ?
ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯐꯪꯗꯣꯏꯅꯣ? ꯍꯣ ꯃꯄꯥꯟ ꯊꯣꯛꯄ ꯊꯣꯛꯇꯕ ꯆꯞ ꯃꯥꯟꯅꯩꯌꯦ, ꯑꯩꯒꯤ ꯁꯛꯁꯤꯅꯅꯦ ꯅꯨꯄꯥ ꯑꯝꯇ ꯐꯪꯉꯣꯏ꯫ ꯍꯩ, ꯅꯪꯒ ꯆꯥꯟꯅꯕ ꯈꯟꯗꯤ ꯈꯟꯗ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯗꯨꯕꯨ ꯅꯁꯛꯀ ꯆꯥꯟꯅꯗꯅ ꯈꯟꯖꯤꯜꯂꯦ, ꯑꯗꯨꯗꯤ ꯀꯥꯏꯗꯩ ꯑꯣꯏꯔꯅꯤ? ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯈꯔꯁꯨ ꯈꯟꯒꯗꯕ꯫ ꯏꯃꯥ, ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯦꯟꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯄꯥꯝꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯍꯧꯒꯠꯂꯨ, ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯎꯔꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯄꯥ ꯑꯃꯨꯛ ꯂꯥꯛꯑꯅꯤ, ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯝꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯉꯥꯡꯉꯔꯅꯤ꯫ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦ ꯏꯃꯥ, ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯆꯠꯀꯦ꯫ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯃꯥ ꯆꯥꯛꯈꯨꯝ ꯆꯪꯉꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯍꯧꯒꯠꯅꯤꯡꯗ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯗ ꯌꯧꯕ ꯃꯇꯝꯗ ꯊꯣꯏꯕꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯊꯣꯏꯕꯕꯨ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯀꯧꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅꯁꯨ ꯐꯖꯇꯣꯟꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯊꯣꯏꯕꯅ ꯀꯧꯔꯛꯇꯕ ꯑꯗꯨꯗ ꯃꯥꯁꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯠ ꯁꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯊꯣꯏꯕꯅ ꯀꯧꯔꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯗꯨꯕꯨ? ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯎꯈ꯭ꯔꯒꯦ? ꯑꯩꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯄꯣꯛꯄꯤꯔꯝꯃꯤ? ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯕ, ꯅꯨꯡꯁꯤ ꯄꯥꯝꯃꯤꯗꯤ ꯂꯥꯏꯔꯗꯅ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ꯫ ꯍꯩ, ꯅꯪꯅ ꯁꯛ ꯊꯤ ꯍꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯗꯤ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ? ꯅꯪꯒꯤꯁꯨ ꯂꯥꯏꯅ ꯅꯪꯒꯤꯗꯃꯛꯇ ꯑꯃꯗꯤ ꯊꯝꯕꯤꯔꯝꯒꯅꯤ꯫ ꯌꯥꯔꯦꯗꯣ, ꯂꯥꯏꯅ ꯇꯝꯕꯤꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯦ? ꯑꯩꯅꯦ ꯂꯥꯏꯒ ꯑꯝꯇ ꯊꯥꯖꯗ꯭ꯔꯦ, ꯂꯥꯏ ꯂꯩꯇꯦ ꯍꯩꯗꯦꯅꯦꯍꯦ, ꯂꯥꯏ ꯍꯥꯏꯕꯁꯦ ꯂꯩꯇꯕ ꯅꯠꯇꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯗꯨꯕꯣ? ꯃꯥꯏꯅ ꯂꯥꯛꯆꯅꯤ꯫ ꯍꯣ, ꯑꯩꯁꯨ ꯁꯨꯝ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯄꯥꯝꯃꯤ, ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯍꯥꯎꯗꯨ ꯌꯦꯡꯅꯤꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯗꯤ? ꯏꯃꯥꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯄꯥꯕꯨꯡꯒ ꯀꯣꯏꯅꯗꯅ ꯍꯦꯛꯇ ꯂꯨꯍꯣꯡꯉꯛꯄ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ, ꯑꯩꯅꯦꯏꯃꯨꯡꯒꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ, ꯑꯩꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗꯅ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ? ꯃꯥꯏꯗ ꯐꯅ ꯇꯩꯁꯤꯜꯂꯤ, ꯃꯗꯨꯁꯨ ꯐꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯁꯦꯜꯁꯨ ꯑꯗꯨꯝ ꯃꯥꯡꯉꯒ ꯇꯣꯛꯏ꯫ ꯍꯩꯁ, ꯑꯩꯈꯣꯏꯒ ꯊꯪꯅꯗꯨꯅ ꯂꯩꯕ ꯑꯃꯥꯏꯕꯤꯁꯦ ꯅꯨꯄꯥ ꯐꯥꯕ ꯍꯩ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯨꯄꯥ ꯐꯥꯍꯜꯂꯁꯤꯔ ꯈꯪꯗꯦ꯫ ꯑꯗꯨꯁꯨ ꯑꯩꯗꯤ ꯃꯄꯥꯟꯗ ꯊꯣꯛꯇꯕꯅꯤꯅ ꯅꯨꯄꯥ ꯐꯖꯕ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯑꯃꯈꯛꯇ ꯑꯩꯅ ꯈꯪꯕ ꯇꯥ ꯊꯣꯏꯕꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯁꯨꯝꯅ ꯐꯖꯇꯣꯟ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕꯤ ꯑꯃꯥꯏꯕꯤ ꯅꯨꯔꯩꯗ ꯅꯨꯄꯥ ꯐꯥꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯔꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯗ, ꯍꯥꯏ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯟꯗꯁꯨ ꯈꯔ ꯈꯔ ꯄꯨꯕꯤꯌꯨꯅꯦ, ꯃꯄꯥꯟ ꯊꯣꯛꯃꯟꯗꯕꯒꯤ ꯃꯀꯣꯛ ꯆꯥꯛꯇꯅ ꯉꯥꯎꯕ ꯁꯣꯏꯗ꯭ꯔꯦꯅꯦ꯫ ꯍꯥꯟꯅꯗꯤ ꯃꯄꯥꯟꯗ ꯈꯔ ꯊꯣꯛꯑꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ꯫ ꯍꯣ, ꯑꯩꯅꯁꯨ ꯃꯄꯥꯟ ꯊꯣꯛꯅꯅꯕ ꯌꯥꯝꯗꯤ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ, ꯃꯥꯒ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯀꯩꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯔꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯦ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ, ꯏꯆꯥ ꯑꯃꯈꯛꯇ ꯇꯥꯡꯅ ꯐꯪꯖꯕꯁꯦ꯫ ꯑꯣ ꯌꯥꯔꯦ, ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ, ꯊꯣꯛꯄ ꯂꯥꯛꯆꯅꯤ, ꯑꯩ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯈꯤꯒꯦ, ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯂꯣꯟꯅ ꯑꯃꯥꯏꯕꯤ ꯅꯨꯔꯩꯗ ꯆꯠꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ, ꯀꯔꯤꯅꯣꯅꯦ, ꯅꯪꯅ ꯐꯥꯒꯗꯕ ꯅꯨꯄꯥꯒꯤ ꯃꯁꯛꯁꯨ ꯈꯪꯗ꯭ꯔꯤ, ꯑꯗꯨꯒ ꯅꯨꯄꯥ ꯐꯥꯕꯤꯌꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯕꯣ, ꯑꯩꯗꯤ ꯃꯄꯥꯟꯗꯁꯨ ꯊꯣꯛꯇꯕꯅꯤꯅ ꯀꯔꯝꯕ ꯅꯨꯄꯥ ꯐꯥꯒꯅꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯦꯅꯦꯍꯦ, ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯗꯨ ꯐꯥꯁꯤ ꯍꯥꯏꯔꯤꯔꯣ? ꯇꯜꯂꯤꯗ, ꯃꯥꯗꯤ ꯅꯨꯄꯤ ꯂꯩꯈ꯭ꯔꯦ, ꯑꯇꯣꯞꯄ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯣꯏꯅ ꯐꯥꯁꯤ꯫ ꯅꯪꯁꯦ ꯅꯁꯛ ꯊꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯤ ꯄꯥꯝꯃꯤꯅꯤ ꯍꯥ? ꯃꯁꯛ ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯑꯕꯣꯛꯅ ꯑꯩꯒꯤꯗꯃꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯥꯕꯤꯗꯕ ꯌꯥꯗ꯭ꯔꯦꯀꯣ꯫
ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯨꯄꯥꯗꯨꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯉꯒ ꯂꯥꯛꯑꯣ ꯑꯕꯣꯛꯅ ꯐꯥꯕꯤꯒꯦ ꯑꯗꯣ ꯁꯦꯜꯗꯤ ꯄꯤꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯕꯣꯛ ꯄꯤꯒꯦꯕ ꯅꯨꯄꯥ ꯑꯃꯗꯗꯤ ꯐꯥꯕꯤꯌꯣꯕ ꯑꯗꯣ ꯅꯨꯄꯥꯗꯣ ꯐꯥꯒꯦ ꯍꯥꯏꯔꯁꯨ ꯍꯥꯟꯅ ꯅꯨꯡꯁꯤꯅꯈꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯐꯥꯕꯅꯤ ꯍꯥꯏꯅꯅꯦ ꯃꯤꯅ ꯆꯤꯡꯅꯈꯤꯅꯤ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯑꯕꯣꯛ ꯑꯩꯗꯤ ꯃꯄꯥꯟꯗꯁꯨ ꯊꯣꯛꯇꯅ ꯀꯃꯥꯏꯅ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯕꯨ ꯊꯦꯡꯅꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯍꯦ ꯐꯔꯦ ꯑꯕꯣꯛ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯝꯇ ꯈꯜꯂꯨꯈꯤꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯕꯣꯛꯀꯤ ꯁꯦꯜꯗꯨꯁꯨ ꯍꯌꯦꯡ ꯄꯤꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯗꯣꯟ ꯑꯃꯥꯏꯕꯤ ꯅꯨꯔꯩꯒꯤ ꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯤ ꯅꯨꯔꯩꯗꯤ ꯁꯦꯜ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯐꯖꯗꯣꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯀꯔꯤ ꯇꯧꯔꯒ ꯀꯔꯝꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯎꯅꯒꯅꯤ ꯊꯦꯡꯅꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒꯦ ꯍꯩꯃꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯜꯂꯒꯦ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁ ꯏꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯠꯀꯦ ꯍꯥꯏꯕꯅꯦꯕ ꯏꯃꯥꯈꯣꯏꯅ ꯑꯩꯒꯤ ꯋꯥꯠꯍꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯦ ꯊꯣꯛꯑꯣ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯅꯦ ꯃꯄꯥꯟꯗꯕꯨꯗꯤ ꯊꯣꯛꯑꯣ ꯍꯥꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧ ꯍꯥꯏꯗꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯣꯏ ꯑꯩꯅꯁꯨ ꯌꯥꯗꯦ ꯏꯃꯥ ꯑꯩꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯔꯗꯤ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯤꯒ ꯇꯤꯟꯅꯅꯤꯡꯉꯛꯑꯅꯤꯌꯦ ꯃꯇꯝꯗꯨꯗ ꯃꯄꯥ ꯍꯜꯂꯛꯇꯨꯅ ꯅꯃꯥ ꯅꯆꯥꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣꯅꯦ ꯑꯣ ꯅꯆꯥꯅꯨꯄꯤꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯅꯅꯦ ꯆꯠꯈꯤꯅꯨꯅ ꯍꯥꯏꯔꯝꯃꯤꯕꯅꯤ ꯑꯦ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕ ꯅꯠꯇꯦ ꯏꯄꯥꯒꯤ ꯐꯖꯊꯣꯟ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯠꯍꯜꯂꯒꯦ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯒꯦ ꯍꯥꯏꯌꯨꯅꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯀꯩꯁꯨ ꯋꯥꯠꯇꯦ ꯑꯩꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯁꯦꯜꯒꯤ ꯅꯠꯇꯦ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯍꯥꯏꯕꯅꯤ ꯑꯦ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯏꯅ ꯌꯥꯔꯦ ꯅꯈꯣꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯃꯠꯇ ꯌꯥꯔꯣꯏ ꯈꯪꯉꯤ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯕꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯗꯣꯟ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯐꯖꯗꯣꯟꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯄꯥ ꯑꯃꯨꯔꯩꯅ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯑꯁꯨꯝꯅ ꯐꯖꯗꯣꯟ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯔꯥ ꯍꯦꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯌꯦꯡꯕ ꯉꯝꯗꯕꯅ ꯕꯤꯅꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯅꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯁꯅꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯒꯅꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯍꯜꯂꯤ ꯐꯠꯇꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣ ꯍꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯗꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯁꯤꯍꯜꯂꯁꯤ ꯍꯥꯏꯔꯤꯔꯣ ꯅꯆꯥꯅꯨꯄꯤꯁꯦ ꯐꯖꯅ ꯊꯦꯝꯁꯤ ꯍꯣ ꯑꯩꯅ ꯐꯅ ꯊꯦꯝꯃꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯑꯗꯣ ꯆꯠꯍꯜꯂꯁꯤꯕ ꯑꯩ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯐꯔꯦ ꯐꯔꯦ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯁꯅꯨ ꯑꯁꯨꯝꯅ ꯐꯖꯗꯣꯟ ꯃꯃꯥ ꯃꯄꯥꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯄꯥꯈꯪ ꯂꯩꯕ ꯌꯨꯝ ꯈꯛꯇꯃꯛ ꯊꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ ꯐꯖꯗꯣꯟꯅ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯕꯒꯤ ꯃꯔꯝꯗꯤ ꯍꯅꯨꯕꯤꯗꯨꯒꯤ ꯌꯨꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯎꯕꯒꯤꯅꯤ ꯏꯕꯣꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯏꯕꯣꯛꯀꯤ ꯅꯁꯨ ꯅꯨꯄꯥꯔꯣ ꯅꯠꯇ꯭ꯔꯒ ꯅꯆꯥꯔꯣ ꯏꯁꯨ ꯅꯨꯄꯥꯅꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯇꯤ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯕꯨ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯄꯅꯤ ꯑꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣꯕ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯏꯕꯦꯝꯃꯅ ꯍꯥꯏꯕꯗꯨ ꯐꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯗꯦ ꯂꯥꯏꯔꯔꯦ ꯑꯗꯨꯅꯅꯦ ꯏꯕꯦꯝꯃꯒꯤ ꯊꯥꯒꯤ ꯁꯦꯜ ꯄꯤꯕ ꯉꯝꯂꯣꯏ ꯏꯕꯣꯛ ꯌꯥꯝ ꯄꯤꯗ꯭ꯔꯕꯁꯨ ꯏꯕꯣꯛꯅ ꯄꯤꯅꯤꯡꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯐꯕ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯗꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛ ꯑꯅꯤ ꯄꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯁꯨꯖꯔꯒꯦ ꯁꯦꯜꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ ꯏꯕꯣꯛꯅ ꯄꯤꯅꯤꯡꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯕꯣ ꯑꯩꯒꯤ ꯃꯤꯡ ꯐꯖꯇꯣꯟ ꯀꯧꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣ ꯈꯨꯟꯁꯦ ꯆꯥꯎꯃꯟꯗꯅꯅꯦ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦꯗꯅ
ꯅꯪꯒꯤ ꯄꯥꯕꯨꯡ ꯏꯃꯥꯗꯤ ꯁꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯃꯛ ꯁꯨꯅ ꯂꯩꯔꯤ. ꯑꯗꯨꯗꯤ ꯏꯕꯣ, ꯊꯕꯛꯁꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ. ꯍꯣꯏ ꯍꯣꯏ. ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯕꯁꯨ ꯌꯥꯔꯦ. ꯏꯕꯣ, ꯑꯩꯗꯤ ꯀꯥꯎꯏ. ꯅꯁꯨ ꯅꯨꯄꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯆꯤꯡꯂꯦꯝꯕ ꯀꯧꯕꯅꯤ. ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ. ꯃꯇꯝꯗꯨꯗ ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯔꯛꯇꯨꯅ, ꯏꯕꯣ, ꯅꯨꯄꯤꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯥꯏꯅꯦ. ꯃꯥꯒꯤ ꯊꯥꯒꯤ ꯁꯦꯜ ꯑꯁꯤꯗꯤ ꯀꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ? ꯐꯖꯇꯣꯟꯅ ꯑꯣꯏꯅ, ꯌꯥꯝꯅ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯏ. ꯅꯈꯣꯏꯅ ꯉꯝꯖꯕꯗꯣ ꯄꯤꯕꯤꯌꯨ. ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯤꯌꯨ ꯍꯥꯏꯅꯤ. ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ. ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯥꯅ ꯑꯣꯏꯅ ꯁꯨꯖꯔꯁꯅꯨ. ꯑꯩꯈꯣꯏꯒꯤꯁꯨ ꯀꯣꯝꯅꯅꯕ, ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯁꯦꯜ ꯈꯔꯇꯕꯨ ꯐꯪꯅꯅꯕ. ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯉꯝꯖꯕ ꯈꯔ ꯄꯤꯅꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯕ ꯇꯥꯔꯦ. ꯑꯩꯅ ꯊꯣꯡꯉꯒꯦ. ꯍꯣꯏ ꯍꯣꯏ, ꯊꯣꯡꯉꯣ. ꯑꯗꯨ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯇꯜꯂꯤꯗ, ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯖꯩ. ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ? ꯃꯤꯡꯁꯦ ꯁꯛꯀ ꯆꯥꯟꯅꯗꯕ, ꯑꯗꯨꯒꯤ ꯏꯀꯥꯏꯖꯕ. ꯂꯣꯏꯔꯦꯍꯦ. ꯍꯣꯏ ꯍꯣꯏ, ꯏꯀꯥꯏꯖꯔꯗꯤ ꯍꯥꯏꯔꯅꯨ. ꯃꯕꯣꯛ ꯀꯕꯣꯛ ꯂꯩꯅ ꯑꯣꯏꯅ ꯐꯖꯇꯣꯟ ꯀꯧꯕꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯍꯣꯏꯅꯦ, ꯅꯪꯒꯤ ꯃꯤꯡꯁꯦ ꯁꯛꯀꯗꯤ ꯆꯥꯟꯅꯕ ꯋꯥꯠꯂꯤ. ꯅꯪꯁꯦ ꯄꯤꯛꯂꯤꯉꯩꯗꯗꯤ ꯅꯁꯛ ꯐꯖꯔꯝꯒꯅꯤ. ꯑꯗꯨꯒꯤ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯊꯣꯟꯕꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯤꯛꯂꯤꯉꯩꯗ ꯅꯁꯛ ꯊꯤꯕꯗꯨꯗ ꯆꯥꯎꯔꯛꯂꯒ ꯃꯁꯛ ꯐꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯟꯕꯤꯕ ꯖꯥꯠꯂꯥ? ꯌꯥꯔꯦꯅꯦ ꯏꯕꯨꯡꯉꯣ, ꯊꯕꯛ ꯁꯨꯕ ꯆꯠꯄ ꯊꯦꯡꯉꯅꯤ. ꯆꯠꯂꯣ ꯆꯠꯂꯣ. ꯆꯤꯡꯂꯦꯟ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ. ꯐꯖꯇꯣꯟꯗꯤ ꯆꯤꯡꯂꯦꯟꯅ ꯆꯠꯄꯗꯨ ꯃꯤꯆꯤꯅ ꯐꯥꯎꯕ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯦꯝꯃ, ꯆꯥ ꯊꯛꯁꯤ. ꯆꯥ ꯂꯣꯜꯂꯣ. ꯆꯥꯛꯇꯤꯅꯦ ꯇꯞꯅ ꯊꯣꯡꯉꯨ. ꯍꯣꯏ ꯑꯕꯣꯛ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯅꯪꯗꯤꯅꯦ ꯉꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯈꯪꯉꯝꯈꯤꯔꯣꯏ. ꯏꯕꯣꯛ ꯇꯥꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛ ꯂꯩꯅ ꯐꯖꯇꯣꯟꯕꯨ ꯏꯃꯨꯡꯗ ꯄꯨꯔꯝꯃꯤ. ꯐꯖꯇꯣꯟ ꯃꯌꯨꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯤꯡꯊꯤꯅ ꯇꯧꯖꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗꯗꯤ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ. ꯐꯖꯇꯣꯟꯅ ꯅꯤꯡꯊꯤꯖꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯗꯨꯗ ꯀꯕꯣꯛ ꯂꯩ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯊꯕꯛ ꯇꯧꯕꯗꯗꯤ ꯃꯆꯨ ꯇꯥꯏꯅꯦ. ꯐꯖꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ, ꯑꯩꯅ ꯁꯤꯗ ꯊꯕꯛ ꯇꯧꯔꯛꯏꯁꯦ ꯍꯞꯇꯥ ꯑꯃꯗꯤ ꯐꯥꯔꯝꯃꯅꯤ. ꯑꯩꯅ ꯃꯥꯕꯨ ꯁꯨꯝꯅꯅꯕ ꯊꯕꯛ ꯐꯅꯗꯤ ꯇꯧꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯗꯦ. ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯄꯥꯝꯕꯗꯣ ꯇꯧꯔꯒꯦ. ꯑꯃꯥꯏꯕꯤ ꯅꯨꯔꯩꯗ ꯍꯌꯦꯡꯗꯒꯤ ꯇꯥꯟꯅꯔꯒꯦ. ꯑꯁꯣꯝꯗꯅ ꯑꯃꯨꯔꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯗ, ꯕꯤꯅꯥ, ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯖꯩ. ꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯗ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯅꯤꯡꯗ꯭ꯔꯦ. ꯍꯣ, ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯑꯩꯁꯨꯅꯤ. ꯃꯄꯥꯟꯒ ꯊꯣꯛꯀꯗꯕ ꯇꯜꯂꯕꯅꯤ. ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯊꯣꯛꯑꯕꯅꯤ. ꯃꯤꯅꯅꯦ ꯑꯩꯈꯣই ꯑꯅꯤꯕꯨꯁꯨ ꯐꯠꯇꯕ ꯃꯃꯥ ꯃꯄꯥꯅꯤ, ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯔꯕꯅꯤ. ꯑꯗꯨꯅꯤ ꯃꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯡꯁꯤ ꯃꯁꯛ ꯊꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯆꯤꯡꯁꯨ ꯌꯥꯝꯅ ꯀꯟꯈ꯭ꯔꯕ. ꯍꯥꯏꯅ ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯌꯥꯗ꯭ꯔꯤꯕ. ꯍꯣꯔꯦꯟ ꯍꯜꯂꯛꯑꯒꯅꯦ ꯌꯥꯕ꯭ꯔꯥꯅ ꯑꯃꯨꯛ ꯊꯦꯝꯒꯦ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯈꯔ ꯊꯦꯝ. ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯂꯔꯣꯏꯅꯦ. ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯄꯠ ꯇꯠꯄ ꯏꯃꯨꯡꯁꯨ ꯅꯠꯇꯦ. ꯍꯣꯏ ꯍꯣꯏ, ꯊꯦꯝꯒꯦ. ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯆꯥꯛꯈꯨꯝ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯀꯕꯣꯛ ꯂꯩ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥ ꯆꯤꯡꯂꯦꯟꯗ, ꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯕꯣ, ꯂꯧꯄꯨꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏ. ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯁꯤ ꯍꯥꯏ. ꯃꯇꯝ ꯑꯗꯨꯗ ꯐꯖꯇꯣꯟꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯑꯕꯣ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯊꯤꯔꯝꯃꯣ ꯊꯤꯔꯝꯃꯣ, ꯑꯩꯈꯣꯏ ꯆꯪꯉꯛꯑꯒꯦ. ꯐꯖꯇꯣꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯀꯕꯣꯛ ꯂꯩꯒ ꯆꯤꯡꯂꯦꯟꯒꯁꯨ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯅꯅꯕ ꯆꯪꯈꯤꯔꯝꯃꯤ. ꯐꯖꯇꯣꯟ, ꯅꯪꯁꯦ ꯅꯁꯛ ꯊꯤꯕꯒꯤ ꯋꯥꯅꯤ. ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯩꯕꯣ. ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯕꯣꯛ ꯀꯕꯣꯛ ꯂꯩꯅ, ꯅꯪꯒꯤꯗꯨꯕꯨ ꯊꯥꯒꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯗꯔꯤꯔꯣ? ꯊꯥꯒꯠꯂꯤꯅꯤ ꯀꯩꯅꯣ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩ ꯍꯥꯏꯗꯅ. ꯅꯪꯒꯤꯗꯨꯗꯤꯅꯦ ꯁꯤꯗꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯏꯕꯣꯛꯀꯤꯁꯦ ꯑꯩꯅ ꯃꯁꯛ ꯊꯤꯔꯁꯨ ꯍꯥꯏꯕꯒꯤꯔꯣ? ꯍꯣꯏꯅꯦ. ꯑꯗꯨꯗꯤ ꯑꯩ ꯈꯛꯇꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯃꯥꯁꯦ ꯃꯤꯅꯁꯨ ꯊꯤ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯕꯁꯤꯗꯤ. ꯃꯁꯤꯗꯤ ꯁꯤꯗꯕꯁꯨ ꯅꯠꯇꯦ. ꯃꯁꯛ ꯊꯤꯕꯒꯤ ꯊꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯠꯇꯦ ꯐꯖꯇꯣꯟ, ꯅꯪꯕꯨ ꯁꯥꯎꯕ꯭ꯔꯅꯦ? ꯁꯥꯎꯗꯦꯗ, ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯗꯨꯅꯦꯕ, ꯑꯩꯅ ꯀꯔꯦꯝꯅꯕꯒꯤ ꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ. ꯌꯥꯔꯦ ꯌꯥꯔꯦ,
ꯆꯥꯛꯁꯦ ꯍꯥꯟꯅ ꯐꯖꯅ ꯆꯥꯈꯤꯁꯤ ꯆꯥꯛ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯐꯖꯇꯣꯟꯗꯤ ꯆꯤꯡꯂꯦꯟꯅ ꯆꯥꯛ ꯆꯥꯕꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯅꯗꯤ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯃꯥꯅ ꯆꯥꯒꯗꯕ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯐꯖꯇꯣꯟ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯀꯣꯜ-ꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯝꯃꯤ ꯃꯥꯅ ꯌꯨꯝꯗ ꯌꯧꯕ ꯃꯇꯝꯗ ꯃꯃꯥ ꯕꯤꯅꯥꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯟꯕꯤꯔꯛꯑꯦꯗꯅ ꯅꯪꯗꯤ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏꯅꯦ ꯑꯩꯗꯤꯅꯦ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯑꯁ ꯏꯃꯥ ꯋꯥꯅ ꯋꯥꯕꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨ ꯍꯥꯏꯒꯦ ꯀꯅꯥꯝꯇꯅ ꯍꯥꯏꯗꯦ ꯏꯁꯥꯅ ꯆꯠꯅꯤꯡꯕꯩ ꯆꯠꯂꯤꯅꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯑꯩ ꯋꯥꯔꯦ ꯄꯣꯊꯥꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯐꯖꯇꯣꯟ ꯀꯕꯣꯛꯂꯩ ꯈꯣꯏꯗ ꯆꯠꯄꯗꯣ ꯋꯥꯗꯤ ꯋꯥꯖꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯂꯤꯕꯅꯤ ꯑꯁ ꯅꯨꯄꯥ ꯐꯪꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯁꯦ ꯋꯥꯗꯤ ꯋꯥꯖꯔꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯠꯂꯔꯣꯏꯒꯦ ꯑꯃꯥꯏꯕꯤ ꯅꯨꯔꯩꯒ ꯎꯅꯗꯨꯅ ꯊꯥꯅꯔꯨꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ ꯐꯖꯇꯣꯟ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯀꯕꯣꯛꯂꯩ ꯈꯣꯏꯗ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯧꯒꯠꯇꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤ ꯃꯆꯥꯅꯨꯄꯤꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯕꯁꯤꯗ ꯃꯃꯥꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯖꯇꯣꯟ ꯍꯧꯒꯠꯂꯣꯅꯦ ꯊꯦꯡꯉꯦꯅꯦꯍꯦ ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯕ ꯍꯧꯅꯕ꯭ꯔꯣ ꯑꯁ ꯏꯃꯥꯁꯤꯗꯤꯕ ꯃꯤ ꯃꯪ ꯅꯨꯡꯉꯥꯏꯅ ꯃꯪꯉꯤꯉꯩꯁꯤꯗ ꯀꯔꯤ ꯃꯪꯅꯣꯅꯦ ꯏꯃꯥꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯀꯩꯅꯣꯅꯦꯍꯦ ꯂꯩꯁꯥꯕꯤ ꯐꯥꯔꯗꯤ ꯃꯪꯒꯨꯝꯕꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅꯕ꯭ꯔꯣ ꯍꯣꯏ ꯌꯥꯗꯦ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯣꯛꯑꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯅꯪꯕꯨ ꯉꯁꯤꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯂꯔꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯆꯠꯂꯨꯔꯅꯨꯗ ꯅꯣꯏ ꯄꯥꯕꯨꯡꯅ ꯆꯠꯍꯜꯂꯅꯨꯅ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯩ ꯏꯁ ꯏꯃꯥ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯨꯅꯨ ꯀꯔꯤꯒꯤ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯟꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯁꯦꯜ ꯄꯥꯝꯕꯒꯤ ꯆꯠꯄ ꯅꯠꯇꯦ ꯁꯨꯝ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯆꯠꯄꯅꯦ ꯍꯥꯏꯅ ꯌꯥꯔꯦ ꯏꯃꯥ ꯊꯣꯛꯈ꯭ꯔꯣ ꯕꯤꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯕꯣꯛꯂꯩꯗꯤ ꯐꯖꯇꯣꯟ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯇꯣꯝꯇ ꯉꯝꯗ ꯆꯥꯅꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯐꯖꯇꯣꯟꯗꯨꯕꯨ ꯃꯁꯥꯒ ꯉꯝꯗꯕ ꯖꯥꯠꯂꯅꯦ ꯉꯔꯥꯡ ꯃꯥꯅ ꯂꯥꯛꯑꯣꯏ ꯍꯥꯏꯔꯗꯤ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯊꯣꯡꯍꯜꯂꯝꯃꯁꯨ ꯌꯥꯕꯅꯤ ꯑꯩꯁꯤꯅꯅꯦ ꯏꯁꯥꯅ ꯆꯥꯅꯅꯕ ꯐꯥꯎꯕꯗ ꯊꯣꯡꯕ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯐꯖꯇꯣꯟꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯂꯣꯏꯔꯒ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯐꯖꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯣ ꯇꯧꯕ ꯌꯥꯔꯅꯤꯀꯣ ꯕꯣ ꯌꯥꯔꯅꯤ ꯑꯗꯣ ꯅꯪ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯞ ꯆꯥꯔꯦ ꯃꯁꯤꯒꯤ ꯂꯩ ꯃꯅꯥꯁꯤ ꯑꯆꯝꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤ ꯅꯨꯄꯥꯗꯨꯒꯤ ꯃꯣꯟ ꯃꯈꯥꯗ ꯅꯠꯇ꯭ꯔꯒ ꯃꯣꯄꯥꯛ ꯃꯈꯥꯗ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯂꯣꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥꯗꯣ ꯃꯗꯨꯅ ꯅꯪꯕు ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯔꯅꯤ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯑꯩꯕු ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯄꯣꯠꯁꯦꯝ ꯇꯧꯋꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯂꯩꯅꯥꯗꯣ ꯍꯌꯦꯡ ꯃꯈꯣꯏꯗ ꯆꯠꯄꯗ ꯄꯨꯔꯒꯦ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯁꯦꯜ ꯄꯤꯔꯝꯃꯨ ꯍꯣꯏ ꯁꯤꯗ ꯂꯩꯔꯤ ꯁꯤꯗꯤ ꯌꯥꯝꯃꯟꯗꯦ ꯈꯔꯒ ꯍꯥꯞꯄꯛꯎ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦꯕ ꯍꯣꯏ ꯍꯌꯦꯡ ꯁꯣꯏꯅꯨꯀꯣ ꯁꯣꯏꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯄꯤꯔꯛꯄ ꯂꯩꯅꯥꯗꯨ पायदुना लोना थोरक्लमी असोमदना चिंगलेंदु थबक सुबा चटपा अदु नुमित तारदुना मयुमदा हलक्लमी महाक वामनबगी सुमांगदुदा फमदुना पोथारमी मसु नुपा हलक्लबा अदुदा कबोकलै सुमपांदा थोगलक्तुना इसु हलअब्रो होय हलेबो ngasi फजतोन सु लाक्ते अदुगिने इरु माइथनबा इसिंसु अमता लैते कैगी लाक्ट्रिनोबो खंगदेनि मसा नुंगाइतबगिरा खैं नत्रगना अखोइना मागी सेल पिरोय खनबगिरा सेलगिदमक्तदि ओइरमोइदा अखोइसु यामद्रबसु पिनि हाइदुदि सेलदो खरतबु ओइरबसु पिरसि मा लाक्पगी नंगसु थबक खितंग कोमलबनिना होयबो
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯍꯥꯟꯅꯒꯨꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯄꯤꯈꯤꯕ ꯂꯩꯅꯥꯗꯨ ꯄꯨꯗꯨꯅ ꯀꯕꯣꯛꯂꯩ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯂꯥꯛꯄ ꯎꯔꯒ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯀꯕꯣꯛꯂꯩꯅ "ꯐꯖꯇꯣꯟ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯅꯪꯕꯨ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯉꯔꯥꯡꯗꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯕꯣ." "ꯑꯣ, ꯍꯧꯖꯤꯛꯇꯤ ꯐꯔꯕ꯭ꯔꯣ?" "ꯍꯣꯏ ꯑꯕꯣ, ꯑꯗꯣ ꯑꯕꯣ, ꯗꯥ ꯆꯤꯡꯂꯦꯟꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕꯣ?" ꯆꯠꯇ꯭ꯔꯤ, ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ." "ꯑꯁ, ꯑꯩꯅ ꯁꯣꯛꯑꯁꯨ ꯌꯥꯕꯗꯨꯕꯨ, ꯅꯪꯗꯣ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯗꯤ ꯍꯥꯏꯅ ꯁꯣꯛꯎꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯑꯕꯣ, ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯀꯩ ꯍꯥꯟꯅ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ." ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯐꯖꯇꯣꯟꯅ ꯆꯤꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯄꯤꯔꯛꯄ ꯂꯩꯅꯥꯗꯨ ꯆꯤꯡꯂꯦꯟꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ "ꯐꯖꯇꯣꯟꯗꯣ ꯂꯥꯛꯑꯕꯅꯤ. ꯐꯔꯦꯗ, ꯊꯦꯡꯕꯒ ꯆꯥꯛꯁꯦ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯁꯅꯨ." "ꯍꯣꯏ, ꯊꯕꯛ ꯆꯠꯀꯗꯕꯗꯣ ꯂꯣꯏꯁꯜꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯐꯖꯇꯣꯟꯗ ꯄꯤꯅꯅꯕ ꯁꯦꯜ ꯑꯗꯨꯁꯨ ꯊꯅꯝꯃꯨ." "ꯍꯣꯏ ꯑꯕꯣ." ꯐꯖꯇꯣꯟꯁꯨ ꯆꯤꯡꯂꯦꯟ ꯂꯥꯛꯄ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯠ ꯂꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯖꯇꯣꯟꯒꯤ ꯃꯄꯥ ꯑꯃꯨꯔꯩ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯗ "ꯅꯆꯥꯅꯨꯄꯤꯗꯣ ꯉꯔꯥꯡꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯆꯠꯂꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ?" "ꯑꯣ, ꯉꯔꯥꯡꯗꯤ ꯆꯠꯇ꯭ꯔꯕꯅꯤ. ꯈꯪꯗ꯭ꯔꯦꯗ, ꯅꯆꯥꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ, ꯃꯤꯅ ꯍꯥꯏꯕꯁꯨ ꯏꯟꯗꯦ. ꯐꯨꯁꯦ ꯍꯥꯏꯔꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯏꯀꯥꯏꯔꯝꯃꯣꯏ. ꯈꯪꯗ꯭ꯔꯦ, ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯃꯊꯥ ꯌꯥꯝꯅ ꯁꯥꯏ." "ꯑꯣ, ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅꯅꯦ, ꯃꯥꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯖꯔꯁꯅꯨ." "ꯍꯣꯏꯗ, ꯊꯤꯡꯂꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯧꯖꯔꯁꯅꯨ. ꯃꯥꯒꯤ ꯋꯥꯈꯜꯅꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯃꯤꯅꯅꯦ ꯍꯥꯏꯅꯅꯤꯡꯕ ꯉꯥꯡꯅꯅꯤꯡꯕꯗꯣ ꯉꯥꯡꯅꯖꯔꯁꯅꯨ." ꯑꯁꯨꯝꯅ ꯑꯃꯨꯔꯩꯒ ꯕꯤꯅꯥꯒꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯤꯡꯗꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯐꯖꯇꯣꯟꯅ "ꯏꯕꯣ, ꯏꯟꯖꯥꯡꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯅꯪꯅꯕꯨ ꯊꯣꯡꯂꯕꯗꯤꯅꯦ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯕꯁꯨ ꯏꯍꯥꯎꯗ ꯍꯥꯎꯏꯗ." "ꯑꯁꯦꯡꯕꯒꯤꯔꯅꯦ?" "ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯑꯕꯣꯛꯅ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ? ꯑꯗꯣ ꯆꯥꯛ ꯈꯤꯇꯒ ꯍꯥꯞꯄꯛꯑꯣ." "ꯍꯣꯏ ꯑꯕꯣ." "ꯁꯤ ꯌꯥꯔꯗ꯭ꯔꯥ?" "ꯌꯥꯔꯦ. ꯉꯔꯥꯡꯗꯤ ꯏꯁꯨ ꯅꯨꯄꯥꯅꯅꯦ ꯆꯥꯛ ꯊꯣꯡꯕꯗꯣ ꯍꯥꯎꯇꯗꯅ ꯆꯥꯛꯀ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ. ꯑꯗꯨꯅꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ." "ꯍꯣꯏ ꯑꯕꯣ." "ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯁꯦꯜꯁꯨ ꯄꯤꯒꯦ. ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕ ꯁꯦꯜꯁꯤꯒ ꯅꯪꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛꯁꯤꯒꯗꯤ ꯆꯥꯟꯅꯕꯗꯤ ꯆꯥꯟꯅꯔꯔꯣꯏ." "ꯌꯥꯅꯤꯗ ꯏꯕꯣꯛꯈꯣꯏꯅ ꯉꯝꯖꯕꯗꯣ ꯄꯤꯕꯤꯌꯣ. ꯅꯁꯨ ꯀꯩꯁꯨ ꯌꯥꯝꯗꯦ ꯑꯝꯇ ꯍꯥꯏꯖꯔꯣꯏ. ꯏꯁꯨꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯅ ꯍꯩꯔꯤꯕ, ꯄꯨꯛꯆꯦꯜꯅ ꯆꯥꯎꯔꯤꯕ. ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯅꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯗꯣ ꯅꯪꯒꯨꯝꯕꯤ ꯄꯨꯔꯛꯂꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕꯅꯣ." ꯐꯖꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯣꯝꯇ "ꯑꯩꯁꯦ ꯅꯁꯨ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯌꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯂꯦꯟꯅ ꯐꯖꯇꯣꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯐꯖꯇꯣꯟꯅꯁꯨ ꯍꯥꯟꯅꯗꯒꯤ ꯆꯤꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯆꯤꯡꯂꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯌꯥꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯂꯦꯟꯒ ꯅꯨꯡꯁꯤꯅꯕ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯃꯕꯣꯛ ꯀꯕꯣꯛꯂꯩꯗ "ꯏꯕꯣ, ꯀꯩꯅꯣ ꯉꯁꯤꯗꯤ ꯐꯖꯇꯣꯟꯗꯣ ꯂꯥꯛꯇ꯭ꯔꯤꯅꯦ, ꯂꯥꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯥ?" "ꯂꯥꯛꯀꯅꯤꯗ, ꯃꯥꯒꯤ ꯂꯥꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ, ꯑꯗꯨꯒꯤꯅꯤ." "ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯆꯠꯄꯁꯤ ꯐꯖꯇꯣꯟ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯑꯅꯤꯒꯤꯁꯤ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ?" "ꯑꯁ, ꯀꯥꯏꯗꯒꯤ ꯋꯥꯅꯣꯗ ꯑꯕꯣ, ꯅꯨꯡꯁꯤꯅꯗꯦꯗ, ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ." "ꯃꯥꯟꯗꯦ, ꯏꯕꯣꯛꯇꯤ ꯌꯥꯝꯅ ꯆꯤꯡꯅꯩ ꯅꯣꯏꯒꯤ ꯃꯑꯣꯡꯁꯦ. ꯂꯣꯠꯀꯅꯨꯅꯦ, ꯏꯕꯣꯛ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅꯦ. ꯏꯕꯣꯛꯁꯨꯅꯦ ꯅꯣꯏꯒꯤ ꯃꯇꯝꯁꯦ ꯀꯥꯜꯂꯛꯄ ꯅꯠꯇꯦꯅꯦꯍꯦ." ꯃꯇꯝꯗꯨꯗ ꯐꯖꯇꯣꯟꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ "ꯐꯖꯇꯣꯟ ꯌꯧꯔꯛꯑꯦꯗꯅ. ꯉꯁꯥꯏꯗꯒꯤ ꯏꯁꯨ ꯅꯨꯄꯥꯁꯤ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ." "ꯑꯕꯣꯛꯁꯤꯗꯤꯕ?" ꯐꯖꯇꯣꯟꯁꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ "ꯑꯗꯨꯗꯤ ꯑꯕꯣꯛ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯊꯦꯡꯉꯦ." ꯀꯕꯣꯛꯂꯩꯅ ꯃꯁꯨ ꯅꯨꯄꯥꯕꯨ ꯂꯛꯅꯗꯨꯅ "ꯏꯁ, ꯊꯦꯡꯉꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯗꯒꯤ ꯆꯠꯄ ꯀꯩꯗꯧꯒꯦ? ꯃꯤ ꯉꯥꯏꯔꯒ ꯂꯩꯔꯗꯅ." ꯆꯤꯡꯂꯦꯟꯁꯨ ꯐꯖꯇꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯁꯨ ꯅꯨꯄꯥ ꯆꯤꯡꯂꯦꯟꯒ ꯐꯖꯇꯣꯟꯒꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯁꯨꯃꯥꯡꯗ ꯐꯝꯅ ꯐꯖꯇꯣꯟꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ "ꯐꯖꯇꯣꯟꯁꯦ ꯃꯁꯛꯁꯤ ꯊꯤꯗꯤ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯀꯃꯥꯏꯅ ꯄꯥꯝꯃꯤꯖꯥꯠꯅꯣ? ꯑꯗꯨꯕꯨꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯐꯅ ꯃꯁꯛ ꯊꯤꯔꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯤ ꯀꯜꯂꯤ, ꯃꯤꯁꯨ ꯑꯗꯨꯝ ꯐꯩ." ꯑꯁꯣꯝꯗꯅ ꯑꯃꯨꯔꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗ "ꯀꯩꯅꯣꯅꯦ, ꯍꯟꯗꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯤ ꯂꯥꯏꯒ ꯎꯅꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ.
ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯇ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯅꯦ꯫ ꯑꯣ ꯑꯩꯁꯨꯅꯦ ꯍꯟꯗꯛ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯔꯝ ꯍꯪꯂꯕꯁꯨ ꯈꯨꯝꯃꯨ ꯌꯥꯗꯦ꯫ ꯌꯥꯔꯣꯏꯌꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ꯫ ꯃꯇꯝꯗꯨꯗ ꯐꯖꯇꯣꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯜꯂꯛꯄꯗꯨꯗ ꯃꯄꯥ ꯑꯃꯨꯔꯩꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯥꯏꯒ ꯎꯅꯔꯕ꯭ꯔꯣ? ꯍꯟꯗꯛꯁꯦ ꯅꯊꯟꯇ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤꯗꯨꯕꯣ?" "ꯑꯦ, ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯏ ꯑꯣꯛꯅꯕ꯭ꯔꯥ? ꯄꯥꯕꯨꯡꯁꯨ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯔꯩꯅ "ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯅ?" ꯕꯤꯅꯥꯅ "ꯃꯤꯒ ꯀꯧꯅ ꯉꯥꯡꯅꯕꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯒꯅꯤ." "ꯈꯪꯗꯦꯗ ꯑꯗꯨꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ?" "ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯀꯥꯟꯅꯗꯦ, ꯉꯥ ꯄꯨꯔꯛꯄꯅꯤ, ꯑꯝꯇ ꯁꯦꯝꯕꯤꯌꯨ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯅꯕ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯝꯃꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯗꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯉꯁꯤꯗꯤ ꯍꯥꯟꯅ ꯀꯦꯕꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯦꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯀꯦꯕꯁꯤꯗ ꯃꯃꯥ ꯕꯤꯅꯥꯅ "ꯅꯪꯕꯨ ꯑꯌꯨꯛ ꯉꯟꯇꯥꯗ ꯀꯦꯔꯤꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" "ꯅꯨꯡꯇꯤꯒꯤ ꯑꯩꯁꯦ ꯀꯗꯥꯏꯗ ꯆꯠꯄꯅꯣ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ?" "ꯍꯥꯏ, ꯌꯥꯝ ꯀꯦꯕꯗꯨꯗ ꯍꯪꯕꯅꯤꯅꯦꯍꯦ꯫ ꯑꯗꯣ ꯅꯪ ꯊꯕꯛꯁꯤ ꯇꯣꯛꯄꯅꯗꯤ ꯐꯔꯕꯅꯤ." "ꯍꯧꯔꯛꯑꯗꯕꯅꯤ. ꯑꯩꯅ ꯆꯠꯂꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯆꯠꯂꯤꯅꯤ. ꯅꯈꯣꯏꯅ ꯀꯔꯤ ꯈꯪꯉꯗꯅ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯇꯣꯟ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯆꯤꯡꯂꯦꯟ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯐꯖꯇꯣꯟ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯖꯇꯣꯟꯁꯨ ꯆꯤꯡꯂꯦꯟ ꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯆꯤꯡꯂꯦꯟꯗ "ꯀꯩꯅꯣ, ꯏꯁꯤꯡꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯑꯣꯏꯅ ꯁꯣꯛꯑꯝꯃꯕꯣ?" "ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯁꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯈꯔ ꯉꯟꯅ ꯆꯠꯅꯅꯕ ꯁꯣꯛꯑꯝꯃꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ." "ꯑꯁꯦꯡꯕ ꯐꯖꯕ꯭ꯔꯅꯦ?" "ꯐꯖꯩ." "ꯌꯥꯝ ꯍꯔꯥꯎꯏ ꯅꯪꯅ ꯐꯖꯩ ꯍꯥꯏꯔꯛꯄꯁꯦ꯫ ꯑꯗꯣ ꯉꯟꯅ ꯆꯠꯅꯅꯕ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ." "ꯌꯥꯏ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯇꯣꯟ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯖꯇꯣꯟ ꯈꯣꯏꯗꯨ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯖꯇꯣꯟꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯁꯨ ꯅꯨꯄꯥ ꯆꯤꯡꯂꯦꯟꯗ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯤꯈꯩ ꯅꯐꯤ ꯅꯔꯣꯟ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ?" "ꯏꯃꯥꯟꯅꯕꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯀꯔꯤ ꯊꯕꯛꯅꯣꯅꯦ?" "ꯑꯕꯣꯛꯅ ꯈꯪꯉꯔꯣꯏꯗ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯟ ꯀꯣꯜꯂꯤꯛ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯣꯟꯅ "ꯑꯩ ꯊꯣꯛꯑꯝꯃꯒꯦ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯟ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯁꯠ ꯁꯠ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯅ "ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ, ꯃꯤꯅ ꯎꯔꯕ ꯏꯀꯥꯏꯖꯩ." "ꯀꯩꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯕ ꯑꯃꯠꯇ ꯂꯩꯇꯦ." "ꯑꯗꯨꯏꯁꯨ ꯃꯤꯅ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯏꯀꯥꯏꯖꯩ." "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯏꯀꯥꯏ ꯍꯥꯏꯔꯗꯤ ꯊꯥꯗꯣꯛꯑꯒꯦ꯫ ꯑꯗꯣ ꯑꯥꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯎꯔꯨꯝꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤ." ꯑꯁꯨꯝꯅ ꯆꯤꯡꯂꯦꯟꯒ ꯐꯖꯇꯣꯟꯒꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯦꯔꯥꯖꯥꯎ ꯑꯃꯗꯤ ꯊꯥꯕꯜ ꯀꯧꯕ ꯄꯥꯈꯪ ꯑꯅꯤꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯕꯜꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯦꯔꯥꯖꯥꯎꯗ "ꯏꯇꯥꯎ, ꯑꯥꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦ." "ꯍꯣꯏꯅꯦ, ꯏꯁ ꯅꯨꯄꯤꯁꯤꯗꯤ ꯂꯥꯞꯅ ꯌꯦꯡꯉꯁꯨ ꯊꯤꯅꯤ." "ꯍꯣꯏꯅꯦ, ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯐꯖꯕ." "ꯑꯗꯨꯕꯨꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕꯗꯤ ꯊꯤꯔꯕꯁꯨ ꯐꯖꯩ ꯍꯥꯏꯕꯗꯨꯅꯤ. ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤ ꯊꯤ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯠꯇꯗꯤ ꯐꯖꯔꯝꯗꯣꯏꯅꯤꯅꯦ." "ꯆꯨꯝꯃꯤ, ꯀꯥꯟꯅꯗꯦ. ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ. ꯉꯁꯤꯗꯤ ꯉꯥ ꯐꯥꯗꯕ ꯌꯥꯗꯕꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏ. ꯃꯁꯤꯗ ꯂꯩꯕ ꯉꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ. ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯉꯥꯒ ꯃꯍꯥꯎ ꯑꯃꯠꯇ ꯃꯥꯟꯅꯗꯦ, ꯑꯗꯨꯒꯤꯅꯤ." "ꯈꯪꯗꯦꯗ, ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯩ. ꯃꯍꯥꯎꯒ ꯑꯃꯠꯇ ꯈꯦꯠꯅꯕ ꯈꯪꯗꯦ." "ꯀꯥꯏꯗꯩ ꯈꯪꯅꯤꯒꯦ ꯅꯪꯗꯤ? ꯌꯥꯝ ꯊꯤ ꯑꯉꯥꯡ ꯑꯣꯏꯔꯤ." "ꯑꯣ, ꯆꯍꯤꯕꯨꯗꯤ ꯑꯩꯅ ꯍꯦꯟꯕ, ꯑꯗꯨꯕꯨ ꯍꯟꯕꯗꯤ ꯅꯪꯅ ꯍꯟꯕꯅꯤꯅꯦ." "ꯍꯣꯏ." ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯐꯖꯇꯣꯟꯗꯤ ꯆꯤꯡꯂꯦꯟꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ꯫ "ꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ. ꯑꯩꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯂꯩꯔꯤꯕ ꯆꯤꯡꯂꯦꯟꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ." "ꯐꯖꯇꯣꯟ, ꯀꯩ ꯌꯦꯡꯉꯤꯅꯣ? ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤ ꯀꯩꯝꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ." "ꯇꯥꯏ. ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯈꯣꯏ ꯆꯣꯞꯄꯤꯁꯦ ꯁꯨꯝ ꯌꯦꯡꯕꯅꯤ." "ꯅꯪꯕꯨ ꯈꯣꯏ ꯆꯣꯞꯄꯁꯦ ꯅꯄꯨꯟꯁꯤꯗ ꯑꯝꯇ ꯎꯗ꯭ꯔꯤꯕꯣ?" "ꯎꯔꯦꯗ, ꯁꯨꯝ ꯌꯦꯡꯕ." "ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ? ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯁꯨ ꯍꯥꯏꯕ ꯂꯣꯏꯔꯦ." "ꯉꯥꯏꯈꯣ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ." ꯐꯖꯇꯣꯟꯗꯤ ꯃꯦꯔꯥꯖꯥꯎꯒ ꯊꯥꯕꯜꯒꯕꯨ ꯎꯕꯗ ꯃꯌꯨꯝꯗ ꯐꯥꯎꯕ ꯍꯟꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯟꯅ "ꯆꯠꯂꯁꯤ, ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯉꯅꯤ."
ꯐꯖꯇꯣꯟꯁꯨ ꯆꯠꯅꯤꯡꯗ ꯆꯤꯡꯂꯦꯟꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯉꯁꯥꯏꯗꯒꯤ ꯎꯔꯛꯄ ꯊꯥꯕꯜꯒ ꯃꯦꯔꯥꯖꯥꯎꯒꯗꯣ ꯃꯃꯤꯠꯇ ꯁꯪꯁꯪ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯐꯖꯩꯍꯦ꯫ ꯃꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯐꯪꯉꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯅꯤꯗ꯫ ꯀꯥꯟꯅꯗꯦ꯫ ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯤꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯆꯤꯡꯂꯦꯟ ꯀꯣꯏꯗ ꯆꯠꯇꯨꯅ ꯉꯔꯥꯡ ꯃꯥꯅ ꯎꯔꯛꯈꯤꯕ ꯊꯥꯕꯜꯒ ꯃꯦꯔꯥꯖꯥꯎꯒꯒꯤ ꯃꯌꯨꯝ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯊꯥꯕꯜꯅ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯅ ꯊꯤꯕꯗꯣ ꯐꯪꯉꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯊꯥꯕꯜ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯂꯥꯛꯄ ꯎꯕꯗ ꯊꯥꯕꯜꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ? ꯃꯥꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯕꯤꯔꯒꯗꯤ ꯌꯨꯝꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖꯒꯦ꯫ ꯋꯥꯔꯧꯕꯤꯅꯨ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯊꯧ ꯑꯝꯇ ꯇꯥꯗꯦ꯫ ꯏꯁꯥꯅ ꯑꯗꯨꯝ ꯁꯨꯖꯩ꯫ ꯑꯩꯒꯤꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨ꯫ ꯋꯥꯔꯧꯕꯤꯅꯨ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒ ꯄꯥꯕꯨꯡꯒ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯍꯪꯕꯤꯔꯣ꯫ ꯉꯁꯥꯏꯗꯒꯤ ꯊꯤꯔꯕꯅꯤ, ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯍꯟꯕꯤꯌꯨ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯨꯅ, ꯐꯔꯦ, ꯅꯪꯅ ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯕꯜꯒꯤ ꯃꯄꯥ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ? ꯄꯥꯕꯨꯡ, ꯅꯨꯄꯤꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯄꯥꯕꯨꯡ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯨꯝꯁꯤꯗ ꯊꯕꯛ ꯑꯃꯗꯤ ꯄꯤꯕꯤꯌꯨ꯫ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ ꯑꯃꯍꯦꯛꯇ ꯑꯣꯏꯔꯕꯁꯨ꯫ ꯍꯣꯏꯅꯦ, ꯐꯤ ꯁꯨꯕ, ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯤꯗꯤ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ꯫ ꯑꯗꯨꯗ ꯅꯪꯗꯤ ꯌꯨꯝꯁꯨ ꯂꯥꯞꯂꯝꯒꯅꯤ꯫ ꯀꯃꯥꯏꯅ ꯅꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯀꯅꯤ? ꯄꯥꯕꯨꯡ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯐꯤꯔꯣꯟ ꯁꯨꯕ, ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯦꯡꯗꯣꯛꯄꯒꯨꯝꯕ ꯑꯣꯏꯅ ꯇꯧꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤ꯫ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯂꯥꯛꯑꯁꯨ ꯌꯥꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯁꯦꯜꯗꯤ ꯌꯥꯝ ꯂꯧꯖꯔꯣꯏ꯫ ꯄꯥꯕꯨꯡ ꯈꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯗꯣ ꯑꯗꯨꯝ ꯌꯥꯏ꯫ ꯍꯣꯏ, ꯍꯌꯦꯡꯗꯒꯤ ꯂꯥꯛꯄ ꯍꯧꯔꯣ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ? ꯐꯖꯇꯣꯟ ꯀꯧꯏ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯕꯜꯅ, ꯄꯥꯕꯨꯡ, ꯐꯤꯔꯣꯜ ꯁꯨꯕ, ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯦꯡꯗꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ? ꯕꯨꯡꯉꯣ, ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤꯅꯦ꯫ ꯃꯥꯁꯨ ꯁꯦꯜ ꯊꯣꯛꯅꯅꯕ ꯂꯩꯇꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯊꯕꯛ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯅꯪꯒꯤ ꯅꯕꯣꯛꯇꯨꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏꯕꯨ ꯋꯥꯅ ꯌꯣꯛꯂꯛꯏ ꯍꯥꯏ꯫ ꯃꯗꯨꯒꯤ ꯈꯜꯂꯒ ꯏꯄꯥꯅ ꯅꯨꯄꯤꯗꯨꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯍꯩꯅꯗꯦ꯫ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯒꯨꯝꯅ ꯇꯧꯏ꯫ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦꯍꯦ? ꯅꯁꯛꯅꯤꯅ ꯂꯝ ꯌꯧꯅ ꯐꯖꯔꯦ꯫ ꯄꯥꯈꯪ ꯅꯉꯣꯟꯗ ꯌꯦꯡꯗꯅ ꯍꯅꯨꯕ ꯑꯩꯉꯣꯟꯗ ꯌꯦꯡꯒꯗ꯭ꯔꯣ? ꯑꯗꯣ ꯄꯥꯕꯨꯡ, ꯅꯤꯡꯊꯤꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯤ ꯅꯨꯄꯤꯗꯣ ꯂꯥꯛꯀꯅꯣ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏꯅꯦ, ꯏꯄꯥꯁꯨ ꯈꯪꯉꯤꯅꯦ꯫ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯗꯕ ꯊꯥ 5-6 ꯋꯥꯠꯂꯤꯅꯦ꯫ ꯋꯥꯠꯄꯕꯨꯗꯤ ꯋꯥꯠꯂꯤ, ꯑꯗꯨꯗ ꯍꯥꯟꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯍꯣꯏ, ꯄꯥꯕꯨꯡꯅ ꯐꯅꯅꯕ ꯁꯤꯟꯒꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯏꯄꯥꯅ ꯊꯣꯡꯕꯤꯔꯒꯦ꯫ ꯍꯣꯏ, ꯉꯁꯤꯗꯤ ꯄꯥꯕꯨꯡꯅ ꯊꯣꯡꯕꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨꯃꯨꯛ ꯌꯦꯡꯉꯒꯦ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯑꯩ ꯏꯇꯥꯎ ꯃꯦꯔꯥꯖꯥꯎ ꯈꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯃꯇꯥꯎ ꯃꯦꯔꯥꯖꯥꯎ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯂꯦꯟ ꯊꯕꯛꯀ ꯆꯠꯇꯕ ꯃꯈꯩ ꯐꯖꯇꯣꯟꯅ ꯃꯌꯨꯝꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯀꯕꯣꯛꯂꯩꯅ, ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯗꯣ ꯉꯁꯤ ꯈꯛꯇ ꯎꯗꯕ ꯑꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯤꯗꯨꯕꯣ? ꯈꯪꯗꯦꯗꯕꯣ, ꯅꯣꯡꯃꯗ ꯃꯥ ꯎꯗꯕꯁꯦ ꯂꯩꯕ ꯉꯝꯗꯦ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯕꯁꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ? ꯃꯌꯨꯝꯗ ꯆꯠꯀꯗꯕꯁꯨ ꯏꯀꯥꯏꯕꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯥꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯕꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗꯅ꯫ ꯍꯣꯏ ꯑꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯐꯖꯇꯣꯟ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯨꯔꯥ ꯅꯨꯄꯤꯗꯨꯗ ꯂꯨꯞꯄꯦꯗꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯐꯖꯇꯣꯟ ꯑꯃꯥꯏꯕꯤ ꯅꯨꯔꯦꯒꯤ ꯌꯨꯝꯗ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯂꯣꯟꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯃ ꯐꯖꯇꯣꯟ, ꯅꯪꯁꯦ ꯅꯁꯛ ꯊꯤꯕꯒꯤ ꯋꯥꯅꯤ, ꯅꯃꯤꯠꯇꯤ ꯌꯥꯝꯃꯤꯍꯦ꯫ ꯅꯪꯕꯨ ꯆꯤꯡꯂꯦꯟꯗꯣ ꯑꯃꯨꯛ ꯄꯥꯝꯃꯛꯇ꯭ꯔꯕꯣ? ꯄꯥꯝꯃꯛꯇ꯭ꯔꯤ, ꯃꯉꯣꯟꯗꯒꯤ ꯐꯖꯕ ꯑꯃꯃꯨꯛ ꯄꯥꯝꯃꯛꯏ꯫ ꯅꯃꯤꯠꯇꯣ ꯌꯥꯝꯒꯅꯨꯀꯣ꯫ ꯅꯃꯤꯠ ꯌꯥꯝꯃꯟꯕꯒꯤ ꯃꯃꯩꯊꯪꯗ ꯃꯤꯅ ꯈꯪꯅꯔꯛꯇꯅ ꯑꯃꯠꯇ ꯐꯪꯍꯧꯗꯅ ꯇꯣꯛꯆꯅꯤ꯫ ꯑꯗꯨꯗꯤ ꯃꯤꯅ ꯈꯪꯗꯅꯕ ꯏꯕꯣꯛꯅ ꯐꯖꯅ ꯁꯤꯟꯕꯤꯌꯨ꯫
ꯑꯗꯨꯕꯨꯗꯤ ꯁꯦꯜꯗ ꯋꯥꯠꯍꯟꯒꯅꯨ. ꯋꯥꯠꯍꯜꯂꯨꯏ. ꯇꯨ, ꯉꯁꯤꯁꯨ ꯁꯦꯜ ꯃꯌꯥꯝ ꯄꯨꯔꯛꯑꯕꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ. ꯁꯤꯜꯂꯣ. ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯊꯨꯡꯍꯜꯂꯣ. ꯁꯦꯜꯗꯨꯗꯤꯅꯦ ꯑꯩꯅ ꯉꯝꯅꯅꯕ ꯄꯤꯒꯦ. ꯑꯃꯥꯏꯕꯤ ꯅꯨꯔꯩꯁꯨ ꯁꯦꯜꯗ ꯆꯣꯞꯄꯅꯤꯅ ꯐꯖꯇꯣꯟꯅ ꯄꯤꯔꯛꯄ ꯁꯦꯜꯗꯣ ꯂꯧꯗꯨꯅ, ꯀꯔꯤꯝꯇ ꯋꯥꯒꯅꯨꯗ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ. ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ. ꯑꯗꯣ ꯆꯤꯡꯂꯦꯟꯗ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕꯗꯣ ꯂꯧꯊꯣꯛꯑꯒꯦ. ꯂꯧꯊꯣꯛꯈ꯭ꯔꯣ. ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯆꯤꯡꯂꯦꯟꯗ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕꯗꯣ ꯂꯧꯊꯣꯛꯂꯝꯃꯤ. ꯆꯤꯡꯂꯦꯟꯁꯨ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯄꯣꯠꯁꯦꯝ ꯇꯧꯕꯗꯣ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒ ꯐꯖꯇꯣꯟꯒ ꯅꯨꯡꯁꯤꯅꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ. ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯝꯇ ꯈꯟꯗꯅ ꯂꯩꯔꯝꯃꯤ. ꯀꯕꯣꯛꯂꯩꯅ ꯃꯁꯨꯅꯨꯄꯥ ꯆꯤꯡꯂꯦꯟꯗ, ꯏꯕꯨꯡꯉꯣ, ꯉꯁꯤꯁꯨ ꯐꯖꯇꯣꯟꯗꯣ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦ. ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯆꯤꯡꯂꯦꯟꯅ, ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯁꯅꯨꯗ. ꯏꯕꯣꯛꯀꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ. ꯃꯗꯨꯒꯤ ꯁꯛꯊꯤꯕꯤꯗꯣ ꯑꯩꯈꯣꯏꯅ ꯁꯦꯜ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯗꯕꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯀꯕꯣꯛꯂꯩꯗꯣ ꯃꯁꯨꯅꯨꯄꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯇꯧ ꯑꯗꯨꯗ ꯉꯛꯇꯨꯅ ꯃꯇꯣꯝꯇ, ꯀꯩꯅꯣ, ꯉꯔꯥꯡꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯕꯒꯨꯝꯅ ꯉꯥꯡꯂꯤꯕꯁꯤꯕꯨ? ꯈꯪꯖꯗ꯭ꯔꯦꯗ. ꯁꯣꯝꯗ ꯐꯖꯇꯣꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯥꯕꯜ ꯈꯣꯏꯗ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯕꯜꯗꯤ ꯐꯖꯇꯣꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ. ꯐꯖꯇꯣꯟꯕꯨ ꯍꯦꯛ ꯎꯕꯗ ꯍꯩꯅꯗꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ. ꯐꯖꯇꯣꯟꯁꯨ ꯊꯥꯕꯜꯅ ꯃꯥꯕꯨ ꯎꯔꯒ ꯍꯩꯅꯗꯕ ꯁꯥꯎꯅꯤꯡꯕ ꯃꯇꯧ ꯑꯗꯨ ꯈꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ. ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯍꯩꯅꯗꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯊꯥꯕꯜ ꯑꯃꯗꯤ ꯊꯥꯕꯜꯒꯤ ꯃꯄꯥ ꯆꯧꯕ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ. ꯐꯖꯇꯣꯟ ꯊꯥꯕꯜ ꯈꯣꯏꯗ ꯐꯤ ꯁꯨꯅ ꯃꯇꯣꯝꯇ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯀꯥꯁꯦ. ꯊꯣꯡ ꯂꯣꯜꯂꯒ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯅꯥꯒ ꯊꯝꯕ ꯖꯥꯠꯂ? ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯁꯨꯅꯦ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯗꯦ. ꯌꯨꯝ ꯁꯪꯉꯒ ꯑꯗꯨꯝ ꯂꯩ. ꯁꯣꯝꯗ ꯊꯥꯕꯜꯗꯤ ꯐꯖꯇꯣꯟ ꯑꯗꯨ ꯃꯈꯣꯏ ꯂꯩꯕꯒꯤ ꯇꯟꯗꯅ ꯃꯇꯥꯎ ꯃꯦꯔꯥꯖꯧꯈꯣꯏꯗ ꯂꯩꯔꯝꯃꯤ. ꯏꯇꯥꯎ, ꯅꯨꯄꯤꯗꯣ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯅꯣꯏꯗ ꯂꯥꯛꯀꯅꯨꯅ ꯍꯥꯏꯔꯣ ꯀꯩꯅꯣ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯗꯕꯒꯤꯅꯤ. ꯅꯤꯡꯊꯤꯕꯤꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯤ ꯂꯥꯛꯑꯅꯣꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯗ. ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯍꯣꯏ ꯍꯥꯏꯕꯅꯤ. ꯑꯗꯣ ꯏꯇꯥꯎ, ꯑꯩꯗꯤ ꯅꯤꯡꯊꯤꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯤꯡꯉꯤ. ꯑꯩ ꯅꯨꯄꯤꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ. ꯑꯗꯨꯕꯨꯗꯤ ꯀꯨꯏꯗ꯭ꯔꯦ ꯀꯩꯅꯣ, ꯊꯥ 4-5 ꯈꯛꯇ ꯉꯥꯏꯔꯦ. ꯊꯥ 4-5ꯗꯣ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ. ꯅꯨꯄꯤꯗꯣ ꯊꯥ 4-5 ꯃꯁꯛ ꯎꯕꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ. ꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯔꯁꯨ ꯏꯆꯝ ꯆꯝꯅ ꯂꯩꯔꯗꯤ ꯍꯩꯅꯒꯗꯕ. ꯑꯗꯨꯗꯤ ꯅꯠꯇꯦ. ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯒ ꯀꯩꯅꯣꯝꯃ ꯇꯧꯏ. ꯑꯗꯨꯒꯤ ꯁꯨꯛꯍꯩ ꯍꯩꯅꯗ꯭ꯔꯦ. ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯈꯠꯅꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ. ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗꯗꯤꯅꯦ ꯑꯐꯕ ꯊꯕꯛ ꯐꯕꯤ ꯁꯥꯔꯤꯕꯅꯤ. ꯄꯥꯕꯨꯡꯅꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯃꯆꯟꯅꯨꯄꯤꯒꯨꯝꯅ ꯈꯜꯂꯨꯅ ꯍꯥꯏꯔꯤꯕ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯈꯪꯗꯕ. ꯏꯇꯥꯎ, ꯍꯩꯅꯗ꯭ꯔꯁꯨ ꯈꯥꯡꯉꯨ. ꯊꯥ 4-5 ꯈꯛꯇ ꯉꯥꯏꯔꯦ. ꯅꯨꯄꯤꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯌꯨ ꯂꯥꯛꯑꯣ. ꯑꯗꯨꯒꯤꯅꯤ ꯅꯣꯏꯗ ꯑꯗꯨꯝ ꯂꯥꯛꯏꯁꯦ. ꯑꯁꯣꯝꯗꯅ ꯐꯖꯇꯣꯟꯒꯤ ꯃꯄꯥ ꯑꯃꯨꯔꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯗ, ꯅꯨꯄꯤ, ꯅꯆꯥ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯄꯅꯣ? ꯌꯦꯡꯁꯤꯜꯂꯨꯅꯦ. ꯍꯟꯗꯛ ꯑꯩꯒꯤ ꯁꯦꯜꯁꯨ ꯃꯥꯡꯉꯤ. ꯅꯆꯥ ꯅꯨꯄꯤꯅ ꯍꯨꯔꯥꯟꯕ ꯈꯪꯗꯦ. ꯀꯔꯤ ꯋꯥꯅꯣꯗ, ꯃꯤꯅ ꯇꯥꯔꯒ ꯅꯆꯥ ꯅꯨꯄꯤꯁꯦ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯅꯈꯤꯅꯤ. ꯃꯥꯗꯤ ꯁꯦꯜ ꯗꯔꯀꯥꯔ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯧꯕꯅꯤ. ꯅꯆꯥ ꯅꯨꯄꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯣꯏ. ꯅꯪꯅ ꯂꯝꯕꯤ ꯂꯝꯍꯥꯡꯗꯅꯦ ꯇꯥꯍꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯍꯣꯏ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯆꯥ ꯅꯨꯄꯤꯗꯣ ꯈꯔ ꯌꯦꯡꯁꯤꯜꯂꯨ. ꯇꯜꯂꯤꯗ. ꯅꯆꯥ ꯅꯨꯄꯤꯗꯣ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯦ. ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯪꯂꯕꯁꯨ ꯍꯦꯛꯇ ꯁꯥꯎꯏ. ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ. ꯃꯁꯛ ꯊꯤꯅ ꯄꯣꯛꯏ ꯍꯥꯏꯕꯒꯤ. ꯃꯗꯨꯕꯨ ꯑꯩꯈꯣই ꯑꯅꯤꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯕꯁꯨ ꯅꯠꯇꯦ. ꯍꯣ, ꯅꯆꯥ ꯅꯨꯄꯤꯗꯨꯅꯗꯤꯅꯦ ꯃꯗꯨ ꯈꯪꯗꯤꯌꯦ. ꯑꯩꯈꯣꯏꯗ ꯇꯥꯏꯅꯩꯌꯦ. ꯃꯥꯁꯨꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯈꯪꯉꯛꯀꯅꯤ. ꯋꯥꯔꯁꯨ ꯋꯥꯅ ꯃꯥꯕꯨ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯍꯣꯏ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯐꯖꯇꯣꯟ ꯊꯥꯕꯜ ꯈꯣꯏꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯟꯅ ꯆꯤꯡꯂꯦꯟꯗ ꯇꯧꯈꯤꯕꯒꯨꯝꯅ ꯊꯥꯕꯜꯗꯁꯨ ꯇꯧꯔꯝꯃꯤ. ꯂꯩꯅꯥꯗꯣ ꯊꯥꯕꯜꯒꯤ ꯃꯣꯄꯥꯛ ꯃꯈꯥꯗ ꯊꯝꯂꯝꯃꯤ. ꯃꯗꯨ ꯇꯧꯕꯗꯒꯤꯗꯤ ꯊꯥꯕꯜꯅ ꯐꯖꯇꯣꯟꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯝꯃꯤ. ꯍꯥꯟꯅꯗꯤ ꯐꯖꯇꯣꯟ ꯍꯦꯛ ꯂꯥꯛꯄꯒ ꯃꯇꯥꯎ ꯃꯦꯔꯥꯖꯧꯈꯣꯏꯗ ꯆꯠꯄꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯖꯇꯣꯟꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯗꯨꯝ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯗ ꯆꯥꯎꯕꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯀꯔꯤꯅꯣꯅꯦ,
ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯤ ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯠꯁꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯨ, ꯃꯥꯒꯤ ꯅꯨꯄꯤꯒꯨꯝꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯃꯤꯅ ꯎꯔꯕꯗꯤ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯐꯖꯇꯣꯟꯗꯤ ꯊꯥꯕꯜꯅ ꯃꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯜ, ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯄꯣꯠꯁꯦꯝ ꯇꯧꯔꯕꯅꯤꯅ ꯃꯁꯛ ꯊꯤꯈ꯭ꯔꯕ ꯐꯖꯇꯣꯟꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯊꯥꯕꯜ ꯅꯤꯡꯊꯤꯕꯤꯒ ꯂꯨꯍꯣꯡꯅꯕ ꯂꯦꯞꯅꯔꯕꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯐꯖꯇꯣꯟꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯐꯖꯕ ꯃꯐꯝ ꯃꯐꯝꯗ ꯐꯖꯇꯣꯟꯕꯨ ꯀꯣꯏꯕ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯅ, "ꯏꯄꯥꯒꯤ ꯊꯥꯕꯜ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕ ꯅꯪꯅ ꯅꯨꯄꯤꯁꯤꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯕꯨ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯅꯤ? ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯀꯔꯤꯅꯤ?" "ꯃꯔꯤ ꯀꯔꯤꯝꯇ ꯂꯩꯅꯗꯦ, ꯁꯨꯝ ꯏꯆꯝ ꯆꯝꯅ ꯀꯣꯏꯕ ꯄꯨꯕꯤꯕꯅꯤ, ꯃꯁꯤꯗ ꯀꯔꯤ ꯀꯥꯏꯔꯒꯦ ꯄꯥꯕꯨꯡ?" "ꯍꯥꯏ, ꯀꯔꯤꯒꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯅꯤ ꯍꯥꯏꯕ? ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯏꯄꯥ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ? ꯇꯧꯅꯨ ꯇꯧꯅꯨ, ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯅꯨꯄꯤꯗꯨꯒꯅꯦ ꯌꯥꯝꯅ ꯊꯨꯅ ꯀꯥꯏꯅꯅꯕ ꯇꯧ." "ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ? ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ." "ꯊꯥꯕꯜ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯂꯨꯍꯣꯡꯕꯁꯦ ꯅꯤꯡꯊꯤꯕꯤꯒ ꯅꯁꯥ ꯌꯥꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯕꯨ?" "ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯤꯡꯊꯤꯕꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ, ꯐꯖꯇꯣꯟ ꯑꯣꯏꯅ ꯅꯨꯡꯁꯤꯈ꯭ꯔꯦ, ꯃꯥꯒ ꯅꯠꯇꯅ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏ." "ꯌꯦꯡꯉꯨ ꯃꯦꯔꯥꯖꯥꯎ, ꯅꯪꯒꯤ ꯅꯇꯥꯎꯁꯦ ꯂꯨꯍꯣꯡꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯍꯧꯖꯤꯛꯅ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏ, ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ?" "ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯩꯅꯣ? ꯅꯤꯡꯊꯤꯕꯤꯕꯨ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯗꯥꯏꯅꯦ, ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯅꯁꯥ ꯌꯥꯅꯔꯒ ꯂꯦꯞꯅꯔꯤꯕꯗꯨꯕꯨ ꯍꯧꯖꯤꯛꯅ ꯃꯥꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯅꯪꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ? ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯦ? ꯅꯤꯡꯊꯤꯕꯤꯒ ꯅꯪꯒꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕꯒ ꯂꯩꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏ." "ꯅꯤꯡꯊꯤꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯎꯅꯕ ꯀꯩꯝꯇ ꯂꯩꯇꯦ, ꯑꯩ ꯐꯖꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯁꯦ ꯂꯦꯞꯄꯒꯦ ꯍꯥꯏꯅ ꯈꯜꯂꯤ." "ꯏꯇꯥꯎ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ, ꯅꯪ ꯅꯤꯡꯊꯤꯕꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨ." ꯃꯇꯝꯗꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯂꯩꯀꯥꯁꯨ ꯊꯥꯕꯜ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯎꯕꯗ, "ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯀꯣꯏꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯕꯦꯝꯃ, ꯂꯥꯟꯅ ꯈꯟꯒꯅꯨ, ꯅꯨꯄꯤ ꯃꯆꯥꯗ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯕꯅꯤ, ꯑꯗꯨꯗ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯌꯦꯡꯅꯤꯡꯕꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯏꯆꯝ ꯆꯝꯅ ꯀꯣꯏꯃꯤꯟꯅꯔꯨꯕꯅꯤ." "ꯇꯥꯗ, ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯠ ꯇꯥꯡꯕ, ꯅꯥ ꯄꯪꯕ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯍꯩ ꯊꯥꯕꯜ, ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯊꯥꯕꯜ ꯀꯔꯤꯝꯇ ꯂꯣꯠꯇꯅ, "ꯍꯣꯏ ꯆꯨꯝꯃꯤ, ꯑꯩ ꯅꯨꯄꯤꯗꯨꯒ ꯃꯔꯤ ꯂꯩꯅꯩ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕꯗꯨꯁꯨ ꯇꯣꯛꯑꯁꯤ." "ꯍꯔꯦ ꯍꯔꯦ, ꯅꯆꯤꯟꯃꯛꯅ ꯑꯗꯨ ꯍꯥꯏꯔꯕ? ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯊꯥꯖꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯆꯥꯎꯈꯠꯇꯕ, ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯅꯨꯄꯥ. ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯤꯡꯊꯤꯌꯦ, ꯃꯉꯣꯟꯗꯒꯤꯅꯦ ꯑꯐ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ." ꯅꯤꯡꯊꯤꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯊꯥꯕꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯕꯜ ꯀꯔꯤꯁꯨ ꯍꯥꯏꯗ ꯅꯤꯡꯊꯤꯕꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯕꯗꯨꯗ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯔꯥꯖꯥꯎꯅ ꯆꯥꯎꯕꯗ, "ꯄꯥꯕꯨꯡ, ꯑꯩꯗꯤ ꯏꯇꯥꯎ ꯊꯥꯕꯜꯅ ꯐꯖꯇꯣꯟ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯗꯦ, ꯃꯥꯅ ꯅꯨꯄꯤꯗꯣ ꯍꯩꯅꯗꯦꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ." "ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕ, ꯈꯪꯗꯦ ꯀꯝꯗꯧꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯅ ꯅꯨꯡꯁꯤꯔꯣꯔꯤꯕ, ꯍꯩꯅꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒ? ꯄꯥꯕꯨꯡ, ꯑꯩꯗꯤ ꯅꯨꯄꯤꯗꯨꯅ ꯄꯣꯠꯁꯦꯝꯒ ꯇꯧꯔꯝꯕ ꯖꯥꯠꯂꯥꯅ ꯈꯜꯂꯤ, ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯒ ꯂꯣꯏꯅꯔꯛꯄꯗ ꯅꯤꯡꯊꯤꯕꯤ ꯅꯠꯇꯅ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯅꯁꯨ ꯌꯦꯡꯅꯤꯡꯗꯕ ꯍꯩꯅꯗꯕ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ." "ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯏꯄꯥ ꯃꯊꯥ ꯁꯥꯔꯦ, ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤ꯫ ꯄꯥꯕꯨꯡ, ꯏꯇꯥꯎꯁꯦ ꯅꯨꯄꯤꯗꯨꯅ ꯄꯣꯠꯁꯦꯝ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯥꯏꯕꯤꯗ ꯌꯦꯡꯈꯤꯁꯤ." "ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯃꯥꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤ ꯉꯛꯇꯤ ꯉꯛꯂꯤꯕꯅꯤ. ꯑꯗꯣ ꯄꯥꯕꯨꯡ, ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯕꯨꯡꯅ ꯊꯕꯛ ꯂꯥꯛꯑꯅꯨ ꯍꯥꯏꯈ꯭ꯔꯕꯣ?" "ꯍꯥꯏꯗꯦ, ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯕꯅꯤ." "ꯑꯣ, ꯅꯨꯄꯤꯗꯣ ꯂꯥꯛꯑꯅꯨꯅ ꯍꯥꯏꯈꯤꯅꯤ, ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯊꯤꯕꯤ ꯈꯣꯏꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯖꯥꯎ ꯅꯤꯡꯊꯤꯕꯤ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯂꯩꯀꯥꯅ ꯁꯥꯎꯅ ꯃꯦꯔꯥꯖꯥꯎꯗ, "ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ?" "ꯏꯅꯦ, ꯑꯩ ꯏꯇꯥꯎ ꯊꯥꯕꯜꯅ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ." "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯥꯃꯛꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ." "ꯏꯅꯦ, ꯑꯩꯗꯤ ꯊꯥꯖꯗꯦ, ꯅꯨꯄꯤꯗꯨꯅ ꯏꯇꯥꯎꯕꯨ ꯅꯨꯡꯁꯤꯕ, ꯄꯥꯝꯕꯒꯤ ꯄꯣꯠꯁꯦꯝ ꯇꯧꯕ ꯃꯥꯜꯂꯤ. ꯌꯦꯡꯉꯨꯅꯦ, ꯅꯪꯁꯨ ꯌꯦꯡꯉꯨ ꯅꯤꯡꯊꯤꯕꯤ, ꯏꯇꯥꯎꯁꯦ ꯅꯪꯒ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯦ, ꯅꯣꯡꯃꯇ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇꯗ ꯀꯣꯏꯒꯦ ꯍꯥꯏꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗ꯭ꯔꯒ ꯍꯟꯗꯛ ꯈꯛꯇ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯅꯔꯛꯄꯁꯤ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯣ?
ꯑꯩꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯜꯂꯨꯗꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ ꯀꯞꯀꯅꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯅꯨꯄꯥꯗ ꯏꯆꯥꯕꯨ ꯊꯥꯖꯒꯅꯤ ꯅꯠꯇꯦ ꯏꯅꯦ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯍꯟꯒꯨꯝꯁꯦ ꯑꯩ ꯏꯇꯥꯎ ꯊꯥꯕꯜꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯥꯅ ꯅꯤꯡꯊꯤꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯒꯤ ꯁꯛꯊꯤꯕꯤ ꯐꯖꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯁꯣꯏꯗꯅ ꯄꯣꯠꯁꯦꯝ ꯇꯧꯔꯝꯒꯅꯤ ꯏꯅꯦ ꯅꯤꯡꯊꯤꯕꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯊꯥꯖꯧ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯕꯜꯁꯦ ꯑꯃꯥꯏꯕꯤꯗ ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕꯗ ꯇꯥꯟꯅꯔꯒꯅꯦ ꯄꯣꯠꯁꯦꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤꯁꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯏꯅꯦ ꯑꯗꯨꯕꯨ ꯅꯇꯥꯎ ꯊꯥꯕꯜꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯃꯗꯨꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯦ ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯄꯅꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯃꯉꯣꯟꯗ ꯈꯛꯇ ꯍꯣꯡꯂꯔꯣꯏ ꯍꯥꯏꯔꯁꯤ ꯃꯥꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯂꯨꯍꯣꯡꯉꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯦꯝ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯔꯕꯗꯤ ꯏꯅꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯨꯄꯤꯗꯨꯅ ꯄꯣꯠꯁꯦꯝ ꯇꯧꯔꯝꯒꯅꯤ ꯐꯔꯦ ꯐꯔꯦ ꯊꯕꯛꯁꯦ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯨꯍꯣꯡꯕꯁꯨ ꯊꯥ 2-3 ꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯍꯣꯏ ꯄꯥꯕꯨꯡꯒꯁꯨ ꯇꯥꯟꯅꯔꯨꯈꯤꯒꯦ ꯀꯔꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯔꯥꯖꯥꯎ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯁꯨ ꯃꯦꯔꯥꯖꯥꯎ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯑꯩꯅ ꯅꯨꯄꯤꯗꯨꯅ ꯁꯣꯏꯗꯅ ꯄꯣꯠꯁꯦꯝ ꯇꯧꯔꯝꯒꯅꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯀꯨꯝꯁꯦ ꯍꯥꯏꯕꯗ ꯃꯈꯣꯏꯅꯁꯨ ꯌꯥꯔꯦ ꯄꯥꯕꯨꯡ ꯏꯇꯥꯎꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯅꯕ ꯇꯧꯁꯤ ꯍꯥꯏꯅꯈꯤꯕ ꯂꯨꯍꯣꯡꯕꯗꯨꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯌꯥꯏ ꯌꯥꯏ ꯑꯗꯣ ꯃꯁꯥꯃꯛꯇ ꯅꯨꯄꯤꯗꯨꯅ ꯄꯣꯠꯁꯦꯝ ꯇꯧꯕ꯭ꯔꯥ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯆꯩ ꯅꯠꯇ꯭ꯔꯒ ꯐꯤꯔꯣꯜ ꯈꯛꯇ ꯄꯨꯗꯨꯅ ꯌꯦꯡꯂꯕꯁꯨ ꯌꯥꯏ ꯑꯩꯅ ꯈꯪꯕ ꯑꯃꯥꯏꯕꯤꯗꯣ ꯌꯥꯝꯅ ꯍꯩꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯆꯠꯂꯨꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ ꯃꯦꯔꯥꯖꯥꯎ ꯃꯇꯥꯎ ꯊꯥꯕꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯑꯃ ꯋꯥꯏꯒꯦ ꯍꯥꯏꯅ ꯋꯥꯏꯔꯝꯃꯤ ꯃꯦꯔꯥꯖꯥꯎ ꯃꯥꯒꯤ ꯃꯇꯥꯎ ꯊꯥꯕꯜꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯗꯨꯅ ꯐꯖꯇꯣꯟ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯅꯨꯔꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯦꯔꯥꯖꯥꯎ ꯑꯃꯥꯏꯕꯤ ꯅꯨꯔꯩꯗ ꯐꯖꯇꯣꯟ ꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯤ ꯈꯪꯕꯅ ꯐꯖꯇꯣꯟꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯅꯕ ꯃꯃꯤꯠ ꯃꯃꯥꯏ ꯑꯗꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯝꯃꯤ ꯃꯦꯔꯥꯖꯥꯎ ꯐꯖꯇꯣꯟꯒ ꯑꯃꯥꯏꯕꯤ ꯅꯨꯔꯩꯒꯅ ꯂꯩꯀꯥꯏ ꯃꯥꯟꯅꯩ ꯈꯪꯂꯕꯁꯨ ꯌꯨꯝ ꯊꯪꯅꯩ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯃꯦꯔꯥꯖꯥꯎ ꯂꯥꯛꯄ ꯎꯕꯗ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯃꯦꯔꯥꯖꯥꯎꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯑꯃꯥꯏꯕꯤ ꯅꯨꯔꯩꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅꯁꯨ ꯐꯖꯇꯣꯟꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯃꯥꯏꯕꯤ ꯅꯨꯔꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯈꯟꯖꯥꯟꯅꯗꯨꯅ ꯃꯇꯣꯝꯇ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯄꯣꯠꯁꯦꯝ ꯇꯧꯗꯦ ꯍꯥꯏꯔꯕꯁꯨ ꯊꯥꯖꯔꯔꯣꯏ ꯃꯗꯨꯒꯤ ꯁꯛꯊꯤꯕꯤꯗꯣ ꯅꯍꯥꯟꯅ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯗ ꯀꯣꯛ ꯂꯨꯍꯣꯡꯂꯝꯂꯗꯤ ꯐꯔꯝꯂꯣꯏꯗ꯭ꯔꯥ ꯃꯁꯛ ꯏꯊꯤ ꯊꯤꯔꯒ ꯅꯨꯄꯥꯒꯁꯨ ꯆꯣꯞꯄ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ ꯑꯩꯅ ꯄꯣꯠꯁꯦꯝ ꯇꯧꯗꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯊꯥꯖꯗꯗꯨꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯕꯗꯤ ꯑꯩꯁꯦ ꯍꯩꯇꯕꯤ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯅꯔꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯒ ꯌꯨꯝꯁꯨ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯅ ꯄꯣꯠꯁꯦꯝꯗꯣ ꯑꯩꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯆꯤꯡꯅꯔꯅꯤ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯒꯦ ꯁꯛꯊꯤꯕꯤꯗꯨꯗ ꯈꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯁꯦꯜꯁꯨ ꯐꯪꯒꯗꯕꯅꯤꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯆꯪꯂꯛꯄꯗ ꯀꯅꯥ ꯀꯅꯥ ꯊꯦꯡꯅꯔꯛꯏ ꯅꯪꯅ ꯈꯪꯕ ꯃꯤꯑꯣꯏꯒ ꯊꯦꯡꯅꯕ ꯌꯥꯎꯕ꯭ꯔꯣ ꯑꯝꯇ ꯊꯦꯡꯅꯗꯤ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯅꯪꯒꯤ ꯅꯇꯥꯎꯈꯣꯏꯒꯤ ꯏꯃꯨꯡꯈꯣꯏ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯔꯣꯏ ꯀꯗꯥꯏ ꯅꯪꯒꯤ ꯅꯇꯥꯎꯒꯤ ꯐꯨꯔꯤꯠꯇꯣ ꯄꯤꯔꯛꯎ ꯃꯦꯔꯥꯖꯥꯎꯁꯨ ꯃꯇꯥꯎ ꯊꯥꯕꯜꯒꯤ ꯐꯨꯔꯤꯠꯇꯣ ꯑꯃꯥꯏꯕꯤ ꯅꯨꯔꯩꯗ ꯄꯤꯔꯝꯃꯤ ꯑꯃꯥꯏꯕꯤ ꯅꯨꯔꯩ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯥꯕꯜꯒꯤ ꯐꯨꯔꯤꯠꯇꯣ ꯍꯦꯛ ꯄꯥꯏꯕꯒ ꯏꯁ ꯃꯁꯤꯗꯤ ꯄꯣꯠꯁꯦꯝ ꯇꯧꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯇꯥꯎꯅ ꯅꯨꯡꯁꯤꯅꯕ ꯄꯣꯠꯁꯦꯝ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯣꯠꯁꯦꯝꯗꯣ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ ꯍꯣꯏ ꯂꯧꯊꯣꯛꯅꯕ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩꯅ ꯊꯥꯕꯜꯒꯤ ꯄꯣꯠꯁꯦꯝ ꯇꯧꯈꯤꯕꯗꯣ ꯑꯃꯨꯛꯀ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯄꯣꯠꯁꯦꯝ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯃꯔꯤꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯥꯎꯗꯨꯅ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯔꯛꯑꯔꯣꯏ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯅꯤ ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯆꯪꯒꯅꯤ ꯅꯨꯃꯤꯠ 2-ꯃꯨꯛꯇꯤ ꯆꯪꯒꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯁꯦ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯑꯋꯥꯃꯜ ꯁꯤꯗ ꯂꯩꯖꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯖꯥꯎ ꯅꯨꯔꯩꯗ ꯁꯦꯜ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯦල් ꯐꯪꯕ ꯑꯗꯨꯗ ꯅꯨꯔꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯐꯖꯇꯣꯟꯒ ꯊꯥꯕꯜꯒꯗꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯌꯥꯝ ꯁꯥꯎꯔꯝꯒꯅꯤꯕꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯌꯥꯝ ꯁꯥꯎꯕꯅꯤ ꯁꯥꯎꯔꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ
ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯉꯣꯏ꯫ ꯑꯗꯣ ꯑꯁꯣꯝꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯏꯃꯨꯡꯁꯤꯡꯅꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯣ? ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯩꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯕꯗꯕꯣ? ꯑꯗꯣ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ ꯑꯩꯅ ꯅꯤꯡꯊꯤꯕꯤꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯄꯣꯁꯦꯝ ꯇꯧꯈ꯭ꯔꯕꯅꯤꯅ꯫ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯊꯨꯕꯗ ꯆꯦꯟꯅꯕ ꯇꯧꯁꯤ꯫ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ? ꯍꯥꯡꯆꯤꯠ ꯆꯦꯜꯂꯁꯤ꯫ ꯌꯥꯏ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯑꯩ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯔꯣꯏꯒꯦ, ꯍꯥꯡꯆꯤꯠ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯆꯦꯜꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯕꯅꯁꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯣꯝꯇꯅ ꯆꯦꯜꯂꯅꯤ, ꯑꯩꯅꯗꯤ ꯅꯪꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯆꯪꯍꯟꯗꯨꯅ ꯊꯕꯛ ꯄꯤꯕꯤꯔꯒ ꯅꯪꯗꯤ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯤ ꯈꯟꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯂꯅꯤ ꯈꯪꯅ ꯈꯪꯅ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯖꯇꯣꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯔꯥꯖꯥꯎꯁꯨ ꯊꯥꯕꯜ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯆꯥꯎꯕꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯉꯁꯥꯏ ꯊꯥꯕꯜ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯦꯔꯥꯖꯥꯎꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯏꯇꯥꯎꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯕ ꯁꯥꯔꯤ꯫ ꯍꯥꯡꯆꯤꯠꯇꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯁꯤ, ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ꯫ ꯌꯥꯏ, ꯑꯩꯁꯨ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯆꯩꯅꯤꯡꯕꯅꯤ꯫ ꯑꯁꯦꯡꯕ ꯈꯪꯗꯕꯅꯤꯅ ꯏꯆꯥ ꯅꯨꯄꯥꯅ ꯇꯧꯕꯅꯤ ꯈꯟꯗꯨꯅ ꯆꯩꯕ ꯉꯝꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡ ꯑꯁꯦꯡꯕ ꯈꯪꯉꯕꯅꯤꯅ ꯍꯥꯡꯆꯤꯠ ꯄꯦꯟꯅ ꯆꯩꯔꯣ, ꯑꯩꯁꯨ ꯅꯤꯡꯊꯤꯕꯤ ꯈꯣꯏꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯍꯌꯦꯡ ꯊꯥꯕꯜꯒ ꯆꯦꯜꯂꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯣ? ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗꯨꯕꯣ? ꯍꯣꯏ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯦ ꯅꯌꯥ ꯅꯨꯄꯥ ꯊꯤꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯉꯦ꯫ ꯀꯅꯥꯅꯣꯅꯦꯍꯦ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯀꯗꯥꯏꯗꯩꯅꯣ? ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯀꯌꯥꯝ ꯀꯨꯏꯔꯕ? ꯏꯃꯥꯅ ꯈꯪꯉꯣꯏ, ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯃꯤꯡꯕꯨꯗꯤ ꯊꯥꯕꯜ ꯀꯧꯏ, ꯈꯔ ꯀꯨꯏꯔꯦ, ꯃꯤ ꯄꯟꯊꯨꯡ ꯌꯧꯒꯗꯧꯔꯦ ꯀꯩꯅꯣ꯫ ꯑꯁꯦꯡꯕꯒꯤꯔꯅꯦ? ꯑꯁꯦꯡꯕꯅꯤ, ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯦꯅ ꯍꯥꯏꯅꯕꯅꯤ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯁꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ, ꯏꯌꯥ ꯅꯨꯄꯥ ꯐꯪꯒꯗꯧꯔꯤꯅꯦ ꯑꯩꯁꯨ꯫ ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯕ ꯑꯃ꯫ ꯑꯗꯣ ꯏꯃꯥ, ꯄꯥꯕꯨꯡꯗꯗꯤ ꯍꯥꯏꯈꯤꯅꯨ, ꯍꯌꯦꯡ ꯆꯦꯜꯂꯀꯥꯟꯗ ꯑꯗꯨꯝ ꯈꯪꯁꯅꯨ꯫ ꯍꯣꯏ, ꯍꯥꯏꯔꯣꯏ꯫ ꯑꯗꯨꯗꯤꯅꯦ, ꯏꯆꯥ ꯆꯦꯜꯂꯝꯗꯥꯏꯁꯤꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤꯅꯦ꯫ ꯂꯣꯏꯁꯤꯜꯂꯣ, ꯀꯩꯊꯦꯜꯗ ꯆꯠꯁꯤ꯫ ꯅꯪꯅ ꯆꯦꯟꯕ ꯅꯨꯃꯤꯠꯇꯅꯦ, ꯐꯤꯔꯣꯜ ꯁꯦꯠꯅꯅꯕ ꯐꯖꯕ ꯂꯩꯔꯨꯁꯤ, ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯨ ꯂꯩꯔꯨꯁꯤ꯫ ꯐꯖꯇꯣꯟꯁꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯊꯥꯕꯜ, ꯄꯥꯕꯨꯡ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ, ꯅꯪ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯄꯥꯕꯨꯡ, ꯑꯩꯁꯨ ꯏꯇꯥꯎ ꯃꯦꯔꯥꯖꯥꯎ ꯈꯣꯏꯗ ꯆꯠꯀꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯛꯊꯤꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯍꯩꯅꯗꯕꯅ ꯂꯣꯏꯔꯤ꯫ ꯂꯥꯛꯑꯅꯨ ꯍꯥꯏꯒꯦ ꯍꯥꯏꯔꯁꯨ ꯄꯥꯕꯨꯡꯅ ꯌꯥꯗꯦ꯫ ꯅꯪꯕꯨ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯪꯅ ꯃꯥꯕꯨꯁꯨ ꯀꯣꯏꯕ ꯄꯨꯕꯤ ꯍꯥꯏꯅꯩꯅꯦ꯫ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯄꯥꯕꯨꯡ, ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ꯫ ꯃꯥꯒꯤꯁꯦ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔ ꯃꯥꯜꯂꯦꯅꯦ, ꯄꯣꯁꯦꯝꯗꯣ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯣ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯏꯄꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝ ꯁꯪꯉꯝꯃꯨꯅꯦꯍꯦ, ꯏꯄꯥꯁꯨ ꯀꯨꯏꯔꯛꯑꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯐꯖꯇꯣꯟꯗꯤ ꯍꯣꯔꯦꯟ ꯆꯦꯟꯅꯅꯕ ꯏꯔꯨ ꯂꯨꯊꯣꯛꯇꯨꯅ ꯑꯍꯟꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯅꯤꯡꯊꯤꯅ ꯀꯦꯔꯝꯃꯤ꯫ ꯏꯃꯥ, ꯐꯖꯔꯕꯣ? ꯐꯖꯔꯦ꯫ ꯏꯃꯥꯗꯤꯅꯦ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯛꯏ, ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ꯫ ꯑꯁ ꯏꯃꯥ, ꯃꯇꯝ ꯆꯨꯞꯄ ꯀꯥꯏꯅꯒꯗꯕꯁꯨ ꯎꯅꯔꯣꯏꯗꯕꯁꯨ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯎꯅꯕ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯅꯤ꯫ ꯈꯪꯗꯦꯗ, ꯉꯁꯤꯗꯤꯅꯦ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯁꯦ ꯏꯃꯥ, ꯀꯩꯝꯇ ꯈꯟꯒꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯊꯥꯕꯜ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯕꯅ ꯃꯦꯔꯥꯖꯥꯎꯗ, ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯑꯗꯨꯅꯤ, ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯏꯇꯥꯎ ꯊꯥꯕꯜꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯍꯧꯕꯅꯤ, ꯌꯨꯝ ꯁꯪꯉꯝꯃꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯣ, ꯑꯃꯗꯨꯗꯤ ꯂꯥꯛꯍꯧꯗ꯭ꯔꯤꯕꯣ? ꯂꯥꯛꯍꯧꯗ꯭ꯔꯤ, ꯃꯥꯗꯤ ꯉꯁꯤ ꯆꯦꯜꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯂꯥꯛꯑꯝꯗꯣꯏꯅꯤ꯫ ꯑꯗꯨꯅꯤ, ꯍꯔꯥꯎꯔꯝꯗꯣꯏꯅꯤ꯫ ꯐꯖꯇꯣꯟ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯕꯜ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯊꯥꯕꯜꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯕꯜꯗꯤ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯄꯣꯁꯦꯝ ꯇꯧꯕꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯐꯖꯇꯣꯟꯒ ꯂꯩꯅꯔꯝꯕ ꯃꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯅꯥꯈꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯊꯥꯕꯜ ꯂꯥꯛꯃꯟꯗꯕꯗꯒꯤ
ꯊꯥꯕꯜ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯕꯜꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟꯅ "ꯀꯩꯅꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯒ ꯅꯪꯗꯤ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯗꯤ ꯀꯩꯒꯤ ꯑꯩꯕꯨ ꯉꯥꯏꯔꯤꯕ? ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯉꯥꯏꯕꯅꯤ, ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯑꯦ, ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯔꯤꯕ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯆꯦꯜꯂꯁꯦ ꯍꯥꯏꯗꯣꯔꯤꯕ? ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯂꯩꯇꯦ." ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ "ꯊꯥꯕꯜ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯌꯦꯡꯉꯨ, ꯅꯪꯅ ꯉꯁꯤ ꯆꯦꯟꯁꯦ ꯍꯥꯏꯕꯒꯤ ꯑꯩ ꯅꯤꯡꯊꯤꯅ ꯀꯦꯔꯛꯏꯅꯤ꯫ ꯍꯩ, ꯈꯨꯠ ꯄꯥꯏꯔꯛꯀꯅꯨ. ꯑꯩꯁꯦ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤ. ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯅꯤ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯅꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯍꯌꯦꯡꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ." ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯔꯥꯖꯥꯎꯒ ꯆꯥꯎꯕꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯈꯪꯅ ꯈꯪꯅ "ꯑꯥꯏ, ꯏꯄꯥꯒꯤ ꯊꯥꯕꯜ, ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯅꯪꯕꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯕꯥꯕꯣ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯩꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯛꯀꯅꯣꯅ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯔꯣꯏꯁꯦ. ꯃꯥ ꯆꯪꯍꯜꯂꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ." "ꯍꯣꯏ ꯍꯣꯏ, ꯃꯥ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯔꯣꯏꯗꯕꯅꯤ. ꯍꯥꯏ ꯐꯖꯇꯣꯟ, ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯄꯤꯕꯤꯔꯒ ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ. ꯉꯁꯤꯗꯒꯤꯗꯤꯅꯦ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ." "ꯕꯥꯕꯣ, ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯕꯅꯤ. ꯑꯩꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇꯤꯌꯦ." "ꯍꯥꯏ ꯐꯖꯇꯣꯟ, ꯅꯆꯤꯟ ꯊꯤꯒꯅꯨ. ꯑꯩꯈꯣꯏꯁꯨꯅꯦ, ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯤ ꯅꯨꯔꯩꯗꯒꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯅꯪꯅ ꯏꯇꯥꯎꯁꯦ ꯄꯣꯁꯦꯝ ꯇꯧꯋꯦ ꯍꯥꯏꯕ." ꯊꯥꯕꯜ ꯁꯥꯎꯅ ꯐꯖꯇꯣꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ "ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ." ꯃꯈꯣꯏꯅ ꯂꯥꯎꯅꯒ ꯈꯠꯅꯕꯗꯨ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯅ ꯇꯥꯔꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯈꯣꯏꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯒꯤ ꯏꯀꯥꯏꯃꯟꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯐꯖꯇꯣꯟꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅꯗꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟ ꯑꯗꯨ ꯆꯦꯜꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯁꯨꯝ ꯂꯥꯛꯄꯗ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯃꯥ ꯕꯤꯅꯥꯅ "ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯪꯕꯨ ꯉꯁꯤ ꯆꯦꯜꯂꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯜꯂꯛꯏꯗꯤ?" ꯏꯃꯥꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ "ꯏꯃꯥ, ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯣꯏ. ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯨꯔꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯆꯦꯟꯁꯨ ꯆꯦꯟꯗꯅ ꯅꯪꯅ ꯆꯦꯜꯂꯦ ꯍꯥꯏꯖꯤꯜꯂꯤꯅꯤꯅꯦ." "ꯑꯣ, ꯉꯁꯥꯏ ꯆꯦꯜꯂꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯑꯩꯗꯤ ꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ, ꯑꯁꯦꯡꯕ ꯃꯥꯜꯂꯒ." ꯅꯆꯥꯅꯨꯄꯤꯁꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯏꯅꯦ. ꯅꯪ ꯑꯝꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯍꯪꯕꯤꯌꯨꯗꯅ." "ꯍꯣꯏ ꯍꯣꯏ." "ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯐꯖꯇꯣꯟ." "ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ?" "ꯀꯩꯁꯨ ꯇꯧꯗꯦ, ꯆꯥꯅꯤꯡꯗꯕꯒꯤꯅꯤ." "ꯅꯪꯒꯤꯁꯦ ꯏꯃꯥꯗ ꯋꯥ ꯂꯣꯠꯄ ꯃꯥꯜ. ꯉꯁꯥꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯒ ꯍꯜꯂꯛꯄꯗꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯅ ꯍꯜꯂꯛꯏ." "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯋꯥꯃꯟꯕꯒꯤ ꯇꯧꯕꯅꯤ. ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ. ꯋꯥꯕꯅ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯝꯃꯤ꯫ ꯕꯤꯅꯥꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯕꯤꯅꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯖꯇꯣꯟꯅ ꯃꯇꯣꯝꯇ "ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ? ꯉꯁꯤꯃꯨꯛ ꯏꯀꯥꯏꯕ ꯆꯣꯞꯄ ꯂꯩꯔꯝꯂꯣꯏ. ꯁꯦꯜꯁꯨ ꯃꯥꯡꯕ, ꯅꯨꯄꯥꯁꯨ ꯐꯪꯍꯧꯗꯕ. ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ. ꯅꯨꯄꯥꯗ ꯆꯣꯞꯃꯟꯕꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ? ꯉꯁꯤꯗꯒꯤ ꯑꯩ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯇꯣꯛꯏ. ꯂꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯗꯣ ꯉꯥꯏꯔꯒꯦ. ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ. ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. ꯑꯩꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯁꯨꯝꯅ ꯇꯧꯔꯝꯗꯕꯗꯤ ꯊꯪꯂꯝꯂꯣꯏꯀꯣ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯒ ꯂꯩꯀꯥꯒꯁꯨ ꯃꯆꯥꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯁꯛ ꯊꯤ, ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫